ꯆꯦ ꯌꯥꯗꯣꯏꯔꯥ ꯍꯧꯗ꯭ꯔꯣ ꯃꯦꯀꯞ ꯌꯥꯗ꯭ꯔꯦ ꯂꯥꯏꯕ ꯎꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯀꯞ ꯈꯔ ꯇꯧꯔꯦ ꯍꯅꯤ ꯑꯩ ꯕꯨꯠ ꯃꯥꯜꯂꯦ ꯑꯩ ꯁꯤꯝꯄꯜ ꯂꯤꯕꯤꯡ ꯍꯥꯏꯈꯤꯕꯅꯤ ꯍꯅꯤꯗꯣ ꯃꯃꯥꯡ ꯕꯨꯠ ꯈꯔ ꯃꯥꯟꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯟꯗꯛꯇꯤ ꯃꯥꯗꯣ ꯌꯥꯝ ꯆꯝꯃꯦ ꯀꯩꯅꯣꯅꯦ ꯉꯁꯤ ꯂꯥꯏꯐꯁꯦ ꯃꯤ ꯀꯌꯥꯝ ꯌꯦꯡꯗꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯀꯦꯔꯛꯄ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯗꯤ ꯌꯦꯛꯇꯦꯅꯦ ꯑꯩ ꯕꯨꯠ ꯈꯔ ꯃꯥꯟꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯌꯦꯡꯉꯣ ꯑꯝꯇ ꯆꯪꯉꯒ ꯀꯩꯗꯧ ꯌꯦꯡꯗꯣꯏꯅꯣ ꯐꯖ ꯅꯪ ꯂꯩꯔꯕ ꯁꯛꯁꯤꯗ ꯊꯝꯃꯨ ꯅꯪ ꯋꯥꯆꯞꯇ ꯐꯖ ꯂꯩꯔꯕ ꯁꯛꯁꯤꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯋꯥꯆꯞꯇ ꯊꯝꯃꯨ ꯃꯤ ꯀꯌꯥꯝ ꯌꯦꯡꯗꯣꯏꯅꯣ ꯑꯩ ꯏꯊꯟꯗ ꯌꯦꯡꯕ ꯃꯌꯥꯝ ꯍꯤꯌꯔ ꯏꯁꯇꯥꯏꯜ ꯃꯦꯀꯞ ꯁꯦꯝꯒꯦ ꯈꯔ ꯇꯧꯕꯁꯤꯗ ꯃꯤ ꯀꯅꯥꯝ ꯌꯦꯡꯗ꯭ꯔꯃ ꯃꯦꯀꯞ ꯈꯔꯒꯤꯗꯃꯛ ꯑꯗꯨ ꯑꯩꯍꯥꯛꯅ ꯁꯥꯎꯔꯗꯤ ꯍꯤꯌꯔ ꯏꯁꯇꯥꯏꯜ ꯆꯦꯟꯖ ꯇꯧꯋꯦꯀꯣ ꯃꯦꯀꯞ ꯉꯥꯎꯕꯤ ꯇꯧꯔꯔꯣꯏ ꯃꯥꯜꯍꯟꯒꯦ ꯍꯌꯦꯡꯒꯩꯗꯤ ꯃꯤ ꯀꯅꯥꯝ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯂꯥꯏꯐꯁꯦ ꯈꯔꯗꯤ ꯌꯦꯡꯉꯛꯑꯦ ꯀꯃꯦꯟ ꯄꯤꯔꯛꯇꯕ ꯑꯩ ꯌꯧꯔꯛꯑꯦ ꯑꯩ ꯄ꯭ꯔꯤꯊꯤꯉꯥꯟꯕ ꯄ꯭ꯔꯤꯊꯤꯉꯥꯟꯕꯗꯤ ꯌꯧꯔꯛꯑꯦꯍꯦ ꯉꯁꯤꯗꯤ ꯈꯨꯝꯂꯦꯟꯗꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯩꯒꯤ ꯐꯝꯐꯝꯗꯣ ꯁꯣꯝ ꯅꯥꯀꯟꯗꯩ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯦꯕ ꯑꯗꯨꯅꯅꯦ ꯃꯤ ꯌꯥꯝ ꯑꯄꯥꯝꯕ ꯃꯤ ꯌꯥꯎꯔꯦ ꯃꯤ ꯌꯥꯝꯃꯀꯥꯟꯗ ꯍꯥꯏꯒꯦꯕ ꯍꯣꯔꯦꯟ ꯈꯨꯝꯂꯦꯟꯒꯤꯁꯦ ꯆꯦ ꯑꯅꯤꯁꯨ ꯉꯥꯏꯔꯦ ꯀꯩꯅꯣ ꯉꯁꯤ ꯃꯦꯀꯞꯀꯤ ꯀꯩꯅꯣ ꯇꯧꯔꯛꯄꯁꯤꯗ ꯂꯥꯏꯐꯁꯦ ꯑꯝꯇ ꯌꯥꯎꯁꯪ ꯃꯌꯥꯅꯤꯅ ꯁꯨꯝ ꯌꯥꯎꯁꯪ ꯃꯅꯨꯡꯁꯨ ꯑꯣꯏꯗꯅ ꯑꯗꯨꯗꯨꯒꯤ ꯀꯦꯕꯅꯤ ꯑꯩꯁꯦꯀꯣ ꯐꯝꯕꯗ ꯌꯥꯝꯅ ꯋꯥꯡꯕꯀꯣ ꯆꯦꯁꯤꯡꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯃꯤꯅꯥ ꯕꯤꯒꯝꯅ ꯐꯖꯕꯅꯦ ꯀꯦꯕꯒꯤꯅꯦ ꯑꯁꯤꯒꯤ ꯋꯤꯠ ꯃꯦꯀꯞ ꯋꯤꯗꯥꯎꯠ ꯃꯦꯀꯞ ꯅꯠꯇꯕ ꯋꯤꯠ ꯃꯦꯀꯞ ꯃꯦꯀꯞ ꯈꯔ ꯇꯧꯕꯒꯤꯅꯦ ꯀꯩꯅꯣ ꯏꯁꯇꯤꯀꯔ ꯊꯥꯔꯛꯑꯗꯤ ꯑꯩ ꯏꯁꯇꯤꯀꯔꯒꯤ ꯃꯑꯣꯡ ꯇꯧꯔꯛꯀꯅꯦꯕ ꯑꯩꯒꯤ ꯁꯝꯅ ꯑꯩꯈꯣꯏ ꯆꯦꯁꯨ ꯃꯣꯏ ꯍꯅꯤꯒꯤ ꯑꯩꯒꯤ ꯁꯝꯅ ꯈꯔ ꯇꯧꯔꯦ ꯑꯩꯅ ꯐꯝꯕꯗꯤ ꯏꯋꯥꯡ ꯋꯥꯡꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯑꯩꯁꯦ ꯃꯟꯇ꯭ꯔ ꯄꯥꯏꯖꯔꯣ ꯑꯩꯅ ꯉꯥꯊꯔꯒ ꯅꯪꯗꯣ ꯈꯔ ꯄꯤꯛꯄꯗꯨꯗ ꯉꯁꯤ ꯋꯥꯡꯕ ꯃꯥꯜꯍꯟꯕꯤꯕꯅꯤ ꯀꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯐꯖꯩ ꯍꯥꯏꯔꯝꯃꯗꯤ ꯐꯖꯗ꯭ꯔꯤꯃꯣ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯦꯀꯞ ꯈꯔ ꯇꯧꯕꯁꯤꯗ ꯃꯤ ꯑꯝꯇ ꯆꯪꯉꯛꯇꯔꯦ ꯃꯦꯀꯞ ꯈꯔ ꯇꯧꯕꯗꯒꯤ ꯃꯦꯀꯞ ꯂꯧꯊꯣꯛꯎꯔꯁꯤꯔ ꯈꯪꯗꯦ ꯅꯣꯏꯅ ꯌꯦꯡꯗ꯭ꯔꯁꯨ ꯁꯨꯡꯂꯧ ꯂꯧꯊꯣꯛꯎ ꯌꯥꯝ ꯋꯥꯅ ꯀꯦꯖꯕꯤꯅꯤ ꯀꯨꯝꯍꯩꯅꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯥꯏꯐꯁꯦ ꯀꯅꯥꯝ ꯌꯦꯡꯕꯤꯈꯤꯗ꯭ꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯃꯦꯀꯞ ꯇꯧꯔꯔꯣ ꯂꯥꯛꯑꯦ ꯑꯃ ꯆꯥꯛ ꯆꯥꯔꯕꯣ ꯁꯤꯁꯇꯔ ꯑꯍꯨꯝ ꯆꯥꯛ ꯆꯥꯔꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯗꯧꯔꯦ ꯆꯦꯁꯤꯡꯁꯦ ꯍꯥꯏꯁꯦ ꯄꯪꯍꯥꯏ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯕꯨ ꯑꯣꯟꯊꯣꯛꯄ ꯀꯤꯕꯨ ꯀꯤꯗꯦ ꯋꯥꯁꯤꯡꯁꯦ ꯇꯥꯕ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯗꯣꯏꯅꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯣꯏꯗꯦ
ꯁꯦꯡꯗꯦꯗ ꯅꯪꯒꯤꯗꯣ ꯑꯗꯨ ꯁꯦꯡꯍꯜꯂꯕ ꯂꯣꯏꯔ ꯃꯥꯜꯂꯦ 360ꯗꯣ ꯅꯦꯠ ꯆꯠꯄꯩꯁꯨ ꯁꯅꯥꯊꯣꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯉꯁꯤꯗꯣ ꯃꯦꯀꯞ ꯈꯔ ꯍꯦꯚꯤ ꯑꯣꯏꯁꯜꯂꯨꯕꯗꯒꯤꯅꯦ ꯑꯩꯁꯦ ꯑꯩꯅ ꯃꯁꯛ ꯈꯪꯖꯔꯛꯄꯗꯣ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯑꯣꯏꯖꯔꯤ ꯅꯦꯠ ꯆꯞꯄꯦ ꯁꯛꯁꯤꯡꯁꯦ ꯌꯥꯗ꯭ꯔꯦ ꯂꯣꯏꯔꯦ ꯁꯤꯗꯕꯨ ꯀꯅꯥꯅ ꯐꯖꯩ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏꯅ ꯐꯖꯩ ꯍꯥꯏꯗꯅ ꯐꯖꯩ ꯍꯥꯏꯕ ꯃꯤꯗꯧ ꯃꯤꯊꯥꯏ ꯃꯔꯨ ꯅꯦꯠ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯅꯤ 720 ꯌꯦꯡꯉꯨꯕ ꯑꯩꯈꯣꯏꯕꯨ ꯃꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯌꯥꯝ ꯆꯞꯄꯤ ꯁꯛꯁꯤꯡꯁꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯐꯖꯅ ꯀꯦꯕꯅꯦꯕꯀꯣ ꯑꯗꯨꯗꯒꯤꯅꯦ ꯂꯥꯏꯞꯇꯣ ꯃꯤ ꯀꯅꯥꯝ ꯌꯦꯡꯉꯛꯈꯤꯗ꯭ꯔꯦꯕ ꯃꯣꯏ ꯑꯅꯤꯅ ꯈꯔ ꯆꯝꯃꯦꯕ ꯍꯣꯏ ꯅꯤꯅ ꯌꯥꯝ ꯆꯝꯃꯦꯕꯀꯣ ꯑꯩꯅ ꯍꯦꯟꯅ ꯀꯦꯌꯦꯕ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯣꯠꯇ ꯀꯩ ꯂꯩꯒꯦ ꯅꯣꯏ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯊꯥꯔꯛꯑꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯕꯣ ꯅꯦꯠꯁꯤꯕꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯉꯔꯥꯡ ꯏꯁꯇꯥꯏꯜꯗ ꯆꯥꯅꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯇꯁ ꯅꯞꯄ꯭ꯔꯥ ꯇꯧꯔꯛꯀꯅꯨ ꯅꯉꯣꯟꯗ ꯈꯔ ꯅꯁꯝꯗꯣ ꯃꯥꯏ ꯅꯞꯍꯟꯒꯦꯅꯦ ꯃꯁꯝꯁꯦ ꯑꯩꯉꯣꯟꯗꯅꯦ ꯇꯁ ꯇꯧꯁꯜꯂꯦ ꯈꯔ ꯅꯪ ꯁꯝ ꯌꯥꯝ ꯅꯞꯄꯦ ꯅꯞꯍꯜꯂꯤꯅꯦ ꯀꯩꯅꯣ ꯆꯨꯍꯤꯕꯨ ꯑꯩꯅ ꯇꯩꯔꯛꯄ꯭ꯔꯥ ꯉꯔꯥꯡꯁꯦ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯩꯅ ꯅꯞꯄꯅꯦ ꯅꯞꯄꯨ ꯆꯨꯍꯤ ꯍꯥꯏꯕꯅꯦ ꯇꯩꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕ ꯑꯩꯅ ꯅꯦꯠ ꯌꯥꯝ ꯆꯞꯄꯦ ꯁꯛꯁꯤ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯈꯖꯤꯛꯇꯪ ꯅꯦꯠ ꯆꯞꯄ ꯈꯔ ꯐꯔꯕꯣ ꯌꯥꯝ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯑꯩꯗꯤ ꯑꯩꯗꯤ ꯆꯥꯔꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯇꯩꯗꯤ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯌꯦꯡꯅꯕ꯭ꯔꯥ ꯈꯪꯗꯦ ꯚꯤꯗꯤꯑꯣ KBS ꯕ꯭ꯂꯣꯛꯁꯦ ꯅꯍꯥꯟꯈꯩꯁꯨ ꯌꯦꯡꯕ ꯅꯍꯥꯟꯒꯩ ꯀꯃꯦꯟ ꯄꯤꯔꯛꯄ ꯊꯦꯡꯅꯗꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗꯣ ꯌꯥꯝꯅꯁꯨ ꯂꯦꯝꯃꯦ ꯑꯗꯨꯒ ꯑꯩꯗꯣ ꯃꯦꯀꯞꯁꯨ ꯈꯔꯁꯨ ꯍꯦꯟꯖꯤꯜꯂꯦ ꯊꯥꯕꯜ ꯆꯣꯡꯗꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯥꯏꯗꯩ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯑꯝꯇ ꯌꯥꯗꯦ ꯌꯥꯝ ꯊꯋꯥꯏ ꯊꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯊꯥꯕꯜꯗ ꯀꯦꯒꯗꯕꯗꯣ ꯁꯤꯗ ꯑꯣꯏꯅ ꯀꯦꯔꯦ ꯉꯁꯤꯗꯤ ꯅꯨꯡꯗꯥꯡꯁꯦ ꯁꯨꯃꯥꯏꯅꯒ ꯈꯔ ꯀꯦꯁꯜꯂꯛꯄꯁꯦꯀꯣ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄꯒꯤ ꯃꯃꯥꯡ ꯆꯍꯤꯗꯒꯗꯤ ꯌꯥꯎꯁꯪꯗꯒ ꯑꯗꯨꯏ ꯍꯥꯏꯔꯒ ꯋꯥꯈꯜ ꯅꯨꯡꯗꯥꯡ ꯂꯥꯛꯑꯦ ꯀꯦꯔꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯈꯔ ꯆꯠꯄꯗꯣ ꯀꯦꯁꯜꯂꯛꯄꯩꯗꯀꯣ ꯑꯗꯨ ꯋꯥꯈꯜꯗꯣ ꯂꯥꯛꯄ ꯋꯥꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯅꯤꯡꯈꯠꯂꯛꯄ ꯋꯥꯅꯤ ꯈꯔ ꯀꯦꯁꯜꯂꯛꯄꯁꯦ ꯊꯥꯕꯜ ꯆꯠꯂꯗꯤ ꯌꯥꯏ ꯈꯜꯂꯛꯑꯦꯕ ꯋꯥꯈꯜꯁꯦ ꯆꯣꯡꯗ꯭ꯔꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯣ ꯃꯥꯏ ꯒꯣꯠ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯒꯠꯂꯒ ꯂꯥꯛꯑꯦ ꯑꯩꯅ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯌꯥꯎꯁꯪꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯩꯁꯥ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯀꯟꯅ ꯃꯥꯜꯂꯤ ꯀꯅꯥꯅꯣ ꯅꯈꯣꯏꯅ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯀꯪꯂꯩꯕꯤꯌꯥ ꯑꯩꯈꯣꯏꯅꯤ ꯂꯝꯇꯥꯗ ꯍꯥꯏꯗꯣꯏꯕ ꯃꯥꯗꯤ ꯌꯥꯎꯁꯪ ꯉꯥꯏꯕꯅꯤ ꯌꯥꯎꯁꯪꯒꯤ ꯅꯄꯦ ꯄꯦꯡꯕꯤꯔꯣ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯂꯥꯛꯆꯕ ꯐꯤꯁꯤ ꯐꯤꯅ ꯄꯥꯏꯔ ꯆꯤꯟꯕꯤꯔꯣ ꯌꯥꯎꯁꯪꯒꯤ ꯅꯥꯀꯊꯦꯡ ꯅꯤꯡꯖꯍꯧꯔꯣ ꯊꯥꯕꯜ ꯑꯃꯇꯪ ꯁꯤꯟꯁꯤ ꯍꯥꯏꯕ꯭ꯔꯣ ꯌꯥꯏꯌꯦ ꯁꯤꯜꯂꯁꯤ ꯂꯥꯛꯑꯣ ꯌꯥꯏꯌꯦ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯂꯥꯛꯆꯕ ꯐꯤꯁꯤ ꯐꯤꯅ ꯄꯥꯏꯔ ꯆꯤꯟꯕꯤꯔꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯌꯥꯎꯔꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯀꯅꯥꯅꯣ ꯌꯥꯎꯔꯦ ꯀꯔꯤ ꯑꯍꯨꯝꯃꯛ ꯑꯝꯇ ꯇꯥꯗꯕ ꯑꯍꯨꯝꯃꯛ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯔꯁꯦꯅ ꯁꯥꯔꯤꯅꯦꯕ ꯑꯃꯇꯪ ꯍꯥꯏꯔꯦ ꯕꯤꯇꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯦ ꯉꯁꯤꯗꯣ ꯃꯥꯟꯗ꯭ꯔꯕꯣ ꯇꯥꯈꯤꯅꯤ ꯃꯥꯟꯗ꯭ꯔꯕ ꯀꯨꯝꯍꯩꯅꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯩꯅꯣ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯤ ꯌꯥꯝ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯕ ꯍꯧꯔꯛꯑꯒꯦ ꯂꯥꯏꯚ ꯆꯪꯉꯣ ꯂꯥꯏꯚ ꯆꯪꯉꯣ ꯂꯦꯡꯁꯤꯟꯕꯤꯔꯦ ꯄꯨꯝꯅꯃꯛꯄꯨ ꯃꯥꯏꯀꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤꯀꯣ ꯂꯥꯏꯚ ꯆꯪꯕꯤꯔꯛꯑꯣ ꯌꯥꯝ ꯃꯥꯜꯂꯦ
ꯃꯌꯥꯝ ꯉꯥꯎꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯉꯥꯎꯔꯒ ꯂꯥꯠ ꯊꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯌꯥꯝ ꯈꯔ ꯈꯟꯅꯔꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯥꯕꯅ ꯄꯥꯝꯕ꯭ꯔꯥ ꯑꯗꯨꯒ ꯉꯥꯎꯔꯒ ꯊꯥꯔꯛꯄꯅ ꯉꯥꯎꯁꯤꯟꯅꯕꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯉꯥꯎꯔꯒꯅ ꯇꯧꯔꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯦ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯂꯦꯝꯃꯣ ꯍꯥꯏꯔꯁꯨ ꯂꯦꯝꯅꯤ ꯉꯥꯎꯔꯦ ꯍꯥꯏꯔꯁꯨ ꯉꯥꯎꯔꯅꯤ ꯂꯦꯝ ꯉꯥꯎ ꯉꯥꯎꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯇꯧꯅꯤ ꯇꯧꯔꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯃꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯁꯥꯎꯔ ꯆꯠꯈ꯭ꯔꯦ ꯅꯣꯏ ꯂꯥꯏꯚ ꯌꯦꯡꯗꯕꯒꯤ ꯃꯤ ꯑꯃ ꯂꯥꯏꯚ ꯊꯥꯃꯤꯟꯅꯔꯝꯕꯗꯤ ꯆꯠꯈ꯭ꯔꯦ ꯁꯥꯎꯔꯒ ꯃꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯁꯥꯎꯔ ꯆꯠꯈ꯭ꯔꯦ ꯂꯥꯏꯚ ꯌꯦꯡꯗꯕꯒꯤ ꯇꯨꯝꯅꯤꯡꯉꯦꯗ ꯅꯦꯠ ꯆꯞꯄ ꯑꯦꯛꯇꯤꯡ ꯑꯃ ꯇꯧꯈꯤꯁꯦ ꯉꯥꯊꯗꯨꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯏꯅꯥꯛꯇ ꯐꯝꯂꯤꯕꯨ ꯅꯤꯡꯂꯨꯔꯦ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯨꯕ ꯅꯪꯒꯤ ꯁꯛꯇꯝꯅ ꯊꯟꯈ꯭ꯔꯦ ꯍꯥꯡꯂꯕ ꯑꯇꯤꯌꯥ ꯇꯥꯟꯅꯕ ꯏꯀꯥꯏ ꯑꯩꯁꯦ ꯁꯅꯥꯊꯣꯏ ꯍꯥꯏ ꯁꯅꯥꯇꯣꯏ ꯊꯤꯔꯦ ꯁꯅꯥꯊꯣꯏꯗꯣ ꯁꯥꯎꯔ ꯆꯪꯈ꯭ꯔꯦ ꯃꯤ ꯇꯥꯅꯤꯡꯗꯦ ꯂꯥꯏꯚ ꯌꯦꯡꯕꯤꯔꯛꯇꯦꯅ ꯑꯗꯨ ꯁꯅꯥꯇꯣꯏ ꯀꯞꯄ ꯆꯠꯈ꯭ꯔꯦ ꯊꯤꯔꯨ ꯂꯥꯎ ꯀꯞꯈ꯭ꯔꯕ ꯈꯪꯗꯦ ꯂꯥꯏꯚ ꯌꯦꯡꯕꯤꯔꯣ ꯃꯥꯁꯨ ꯁꯥꯎꯕ ꯐꯅꯕ ꯁꯅꯥꯇꯣꯏ ꯈꯪꯍꯧꯋꯦꯀꯣ ꯑꯩꯈꯣꯏꯗ ꯃꯥ ꯋꯥꯔꯤ ꯈꯟꯖꯅꯤ ꯅꯣꯏ ꯑꯍꯨꯝꯒꯤ ꯂꯩꯕ꯭ꯔꯣ ꯕꯤ ꯑꯦꯐ ꯍꯥꯏꯕꯅꯤ ꯕꯣꯗꯤꯒꯥꯔꯗ ꯍꯥꯏꯔꯣ ꯍꯥꯏꯕꯗꯤ ꯀꯔꯤꯔ ꯕꯤ ꯑꯦꯐ ꯍꯥꯏꯕꯅꯤ ꯀꯔꯤ ꯕꯣꯔꯗꯔ ꯐꯣꯔꯁ ꯍꯥꯏꯕ ꯑꯣꯏꯔꯝꯃꯅꯤ ꯅꯠꯇ꯭ꯔꯣ ꯕꯤꯅ ꯕꯣꯔꯗꯔ ꯑꯦꯐꯅ ꯐꯣꯔꯁ ꯗꯤꯅ ꯕꯣꯟ ꯑꯦꯐꯅ ꯐꯣꯔꯦꯟ ꯑꯦꯐꯅ ꯕꯣꯟꯗꯣ ꯐꯣꯔꯦꯟꯗ ꯀꯥꯎꯕ ꯆꯠꯈꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯀꯅꯥꯅꯣ ꯑꯩ ꯍꯪꯉꯛꯏꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯅꯪ ꯕꯣꯏ ꯂꯩꯇꯕꯗꯒꯤ ꯐ꯭ꯔꯦꯟꯗꯤ ꯂꯩꯇꯦ ꯂꯩꯇꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯥ ꯆꯠꯈ꯭ꯔꯦ ꯁꯥꯎꯔꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯕꯣꯏ ꯐ꯭ꯔꯦꯟꯗꯤ ꯂꯩꯇꯦ ꯉꯥꯎꯖꯕꯗꯤ ꯂꯩ ꯀꯥꯏ ꯑꯩꯈꯣꯏꯗ ꯉꯥꯎꯁꯜꯂꯛꯄꯗꯤ ꯂꯩ ꯀꯥꯏ ꯌꯥꯝ ꯂꯩꯗ ꯑꯗꯨꯏ ꯋꯥꯔꯤꯗꯤ ꯃꯁꯤꯡ ꯊꯤꯔꯝꯗ꯭ꯔꯦꯗ ꯀꯥꯏ ꯌꯥꯝ ꯆꯥꯎꯊꯣꯛꯄꯤꯅꯦ ꯌꯥꯝ ꯁꯛ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯇꯥꯟꯅꯕ ꯁꯥꯕꯩ ꯋꯥꯅꯦꯕꯀꯣ ꯀꯥꯏꯗꯩꯅꯣ ꯈꯣꯟꯖꯦꯜ ꯅꯨꯄꯥ ꯃꯥꯟꯕ ꯃꯤꯁꯦ ꯃꯁꯛ ꯐꯖꯩ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯁꯅꯥꯊꯣꯏ ꯂꯦꯇꯔ ꯁꯅꯥꯊꯣꯏ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯁꯦ ꯑꯩ ꯁꯥꯎꯔꯒ ꯁ꯭ꯋꯥꯃꯤ ꯆꯠꯂꯨꯔꯦ ꯃꯤ ꯀꯨꯃꯥꯔ ꯑꯝꯇ ꯑꯣꯏꯅꯥꯝ ꯆꯪꯉꯛꯇ꯭ꯔꯕ ꯁꯃꯤꯠ ꯀꯨꯃꯥꯔ ꯍꯥꯏꯕꯅꯤ ꯈꯪꯗꯦꯗ ꯑꯩ ꯄꯦꯜꯂꯦ ꯑꯩꯗꯣ ꯈꯪꯉꯕ ꯉꯁꯤꯁꯦ ꯃꯦꯀꯞꯁꯦ ꯑꯩꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯃꯤꯗꯣ ꯑꯩꯅ ꯃꯦꯀꯞ ꯐꯖꯅ ꯇꯧꯔꯨꯕꯗꯒꯤꯅꯦ ꯂꯥꯏꯛꯇꯣ ꯀꯅꯥꯝꯇ ꯌꯦꯡꯕ ꯆꯪꯉꯛꯈꯤꯗ꯭ꯔꯦꯕꯀꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯩꯗꯤ ꯃꯦꯀꯞ ꯐꯖꯅ ꯄꯦꯔꯦ ꯇꯧꯔꯁꯦꯅ ꯇꯧꯅꯔꯦ ꯑꯩꯈꯣꯏꯅꯤꯁꯨ ꯑꯩꯗꯤ ꯑꯗꯒꯤ ꯄꯦꯔꯦ ꯃꯤ ꯌꯦꯡꯕꯤꯔꯛꯇꯕꯒꯤ ꯄꯦꯔꯤꯅꯦ ꯑꯩ ꯑꯗꯨꯃꯥꯏꯅꯅꯦ ꯍꯥꯏꯖꯒꯦ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯌꯥꯝ ꯂꯦꯝꯃꯦ ꯑꯗꯨꯅꯔ ꯈꯪꯗꯦ ꯃꯤꯗꯣ ꯃꯤꯅ ꯂꯦꯝꯃꯀꯥꯟꯗꯅꯦ ꯌꯦꯡꯕꯤꯔꯛꯇꯕ ꯑꯗꯨꯒ ꯃꯣꯔꯤ ꯁꯨꯏ ꯇꯧꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯁꯦ ꯉꯥꯎꯔꯦ ꯈꯔ ꯄꯛꯇꯤ ꯈꯔ ꯌꯦꯡꯁꯤ ꯈꯔ ꯀꯣꯛꯀ ꯉꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯅꯥꯝ ꯌꯦꯡꯕꯤꯌꯦ ꯃꯤ ꯆꯪꯉꯛꯑꯣ ꯃꯤ 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 ꯁꯝꯖꯦꯡ ꯑꯗꯨꯝ ꯂꯩꯔꯒ ꯃꯤ ꯀꯩꯅꯣ ꯃꯤꯁꯦ ꯃꯤꯁꯦ ꯏꯇꯥꯛ ꯇꯥꯛꯇ꯭ꯔꯣ ꯌꯥꯝ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯈꯨꯠ ꯑꯝꯇ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯃꯤ ꯇꯥꯛ ꯈꯨꯠ ꯇꯥꯛꯑꯦ ꯑꯝꯇ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯂꯥꯛꯑꯦ ꯕ꯭ꯂꯨ ꯗꯥꯛ ꯅꯪ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯪ ꯃꯌꯥꯏꯒꯤꯗꯣ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯀꯥꯏ ꯀꯥꯏ ꯆꯠꯅꯔꯒꯦ ꯀꯩꯅꯣ ꯃꯤꯁꯤꯡꯁꯤꯕꯣ ꯃꯤꯒꯩꯁꯤꯕꯣ ꯚꯨꯠ ꯑꯣꯜꯂꯒ ꯑꯩ ꯃꯤ ꯉꯁꯤ ꯃꯦꯀꯞ ꯇꯝꯅꯕꯒ ꯈꯔ ꯆꯠꯈ꯭ꯔꯕꯣ ꯇꯧꯔꯨꯕꯁꯤꯗ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯕ ꯃꯤ ꯍꯣꯅꯤ ꯃꯔꯤ ꯃꯤꯁꯤꯡꯁꯤꯕꯣ ꯇꯠꯂꯦ ꯍꯣꯅꯤ ꯃꯔꯤ ꯇꯠꯂꯦ ꯑꯗꯨꯅ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯑꯗꯤ ꯁꯨꯝ ꯂꯩ ꯆꯠꯂꯛꯑꯅꯤ ꯈꯪꯕ꯭ꯔꯥ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯝꯊꯣꯡ ꯑꯩꯈꯣꯏꯗꯤ ꯑꯆꯝꯕ ꯁꯝꯕꯅꯤꯅ ꯃꯤꯗꯤ ꯑꯆꯝꯕ ꯆꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯣ ꯆꯝꯕꯒꯤꯀꯣ ꯑꯆꯝꯕ ꯆꯝꯊꯣꯡ ꯆꯥꯏ ꯆꯥꯏ
ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯃꯦꯀꯞ ꯈꯤꯇꯪ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯅꯣꯏꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯃꯤ ꯀꯌꯥꯝ ꯌꯦꯡꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯃꯦꯀꯞ ꯈꯔ ꯇꯧꯔꯨꯕꯒꯤ ꯀꯩꯅꯣ ꯀꯩꯅꯣ ꯂꯞ ꯊꯃꯣꯏꯗ ꯕ꯭ꯂꯁꯇ ꯇꯧꯋꯦ ꯊꯃꯣꯏꯗ ꯄ꯭ꯂꯁ ꯊꯣꯠꯂꯦ ꯁꯤꯅꯦ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯍꯥꯏꯔꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤꯝꯕꯣꯜ ꯅꯠꯇ꯭ꯔꯣ ꯕ꯭ꯂꯁꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯆꯦꯁꯨꯒꯤ ꯑꯣꯏꯖꯥ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥꯝ ꯈꯪꯖꯗꯦ ꯏꯆꯝ ꯆꯝꯖꯕ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯂꯩꯅꯥ ꯅꯥꯔꯦ ꯆꯝꯊꯣꯡꯕ ꯁꯤꯅꯦ ꯍꯥꯏꯅꯤꯡꯉꯤꯁꯦ ꯆꯥꯕꯅꯤꯅꯅꯦꯀꯣ ꯌꯥꯝ ꯆꯝꯃꯦꯕ ꯑꯗꯣ ꯈꯪꯗꯦ ꯐꯣꯟ ꯄꯥꯏꯔꯤꯗꯨꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯧꯒꯦ ꯍꯣꯅꯤ ꯍꯣꯅꯤ ꯀꯧꯋꯦ ꯍꯣꯅꯤ ꯀꯧꯑꯦ ꯑꯩꯈꯣꯏꯗꯤ ꯐꯣꯟ ꯄꯥꯏꯕ ꯑꯣꯏꯔꯤꯁꯤ ꯅꯪ ꯅꯊꯟꯗꯅꯤꯀꯣ ꯍꯥꯏꯌꯣ ꯅꯪ ꯐꯖꯅ ꯍꯣꯅꯤ ꯀꯧꯋꯦ ꯅꯪ ꯍꯣꯅꯤꯁ ꯀꯩꯅꯣ ꯀꯧꯗꯥꯏꯅꯦ ꯍꯣꯅꯤꯁꯀꯔꯅꯤꯁꯤꯅ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯅꯤ ꯑꯁꯥꯡꯕ ꯑꯗꯨꯒ ꯍꯣꯅꯤꯁꯤꯅ ꯑꯁꯝꯕꯤ ꯃꯤꯡꯗꯣ ꯑꯁꯥꯡꯕꯁꯨ ꯂꯩ ꯑꯗꯣ ꯑꯗꯣ ꯑꯇꯦꯟꯕꯁꯨ ꯂꯩ ꯑꯁꯥꯡꯕꯁꯤꯅ ꯅꯣꯏꯅ ꯍꯥꯏꯕ ꯍꯩꯔꯣꯏꯗꯕ ꯍꯣꯅꯤꯁꯀꯔꯅꯤ ꯍꯥꯏꯕꯅꯤꯅ ꯅ ꯍꯣꯅꯤ ꯍꯣꯅꯤꯗ ꯃꯤꯡ ꯍꯥꯏꯕ ꯀꯧꯅꯩꯌꯦ ꯍꯩꯔꯣꯏꯗꯕ ꯍꯥꯏꯁꯤꯅꯤ ꯍꯩꯇꯕꯅꯤ ꯃꯤꯁꯤꯡꯁꯨ ꯅꯪꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯎꯈ꯭ꯔꯦ ꯃꯤꯁ ꯍꯣꯅꯤ ꯍꯥꯎ ꯄ꯭ꯔꯤꯌꯥꯀꯥꯟꯇ ꯍꯥꯎ ꯄꯤꯖꯕ ꯍꯥꯎꯅꯦ ꯃꯤꯁꯀ ꯀꯧꯁꯤꯜꯂꯛꯏ ꯀꯥꯏ ꯑꯃꯨꯛꯇꯪ ꯄꯣꯛꯆꯕ ꯏꯁꯩ ꯑꯃ ꯁꯛꯁꯤꯔꯣ ꯀꯦꯒꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯃꯣꯁꯦꯁ ꯂꯥꯛꯑꯦ ꯃꯣꯁꯦꯁ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯏꯁꯩꯁꯦꯀꯣ ꯑꯩꯈꯣꯏꯅꯅꯦ ꯂꯥꯏꯞꯁꯦ ꯍꯧꯔꯛꯄꯗꯒꯤ ꯍꯣꯅꯤ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯅꯤꯡꯒꯦ ꯀꯌꯥ ꯇꯝꯃꯝꯗꯧ ꯃꯥꯟꯒꯦ ꯑꯩ ꯀ꯭ꯂꯥꯁ ꯁꯪꯒꯣꯏꯁꯤꯅ ꯁꯝꯕ꯭ꯔꯨꯁꯤꯗ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯣ ꯏꯚꯤꯅꯤꯡ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯆꯥꯛ ꯆꯥꯔꯒꯅ ꯆꯥꯔꯦ ꯍꯥꯏꯔꯛꯑꯣ ꯆꯥꯗ꯭ꯔꯒꯅ ꯆꯥꯗꯦ ꯍꯥꯏꯔꯛꯑꯣ ꯆꯥꯛ ꯆꯥꯔꯕꯁꯤꯡꯗꯣ ꯋꯤꯠ ꯃꯊꯦꯜꯒ ꯂꯣꯏꯅꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩꯒ ꯃꯥꯜꯂꯦꯅꯦ ꯃꯦꯀꯞꯁꯤꯅ ꯌꯥꯗ꯭ꯔꯦ ꯑꯩꯅꯦ ꯃꯥꯏꯁꯦꯀꯣ ꯗ꯭ꯔꯣꯋꯤꯡ ꯌꯦꯛꯄꯗꯧꯅꯅꯦ ꯑꯩꯅꯅꯦ ꯒ꯭ꯔꯥꯐ ꯇꯧꯔꯒꯅꯦ ꯑꯩꯅꯅꯦ ꯌꯦꯛꯑꯒꯅꯦ ꯀꯦꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯥꯏꯐꯁꯤꯗꯅꯦ ꯃꯤꯁꯦ ꯌꯦꯡꯉꯛꯈꯤꯗ꯭ꯔꯦꯕ ꯀꯃꯦꯟ ꯈꯔꯒ ꯄꯤꯔꯝꯃꯦꯕꯀꯣ ꯀꯃꯦꯟ ꯈꯔꯒ ꯄꯤꯔꯝꯃꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯈꯤꯗ꯭ꯔꯦ ꯆꯥꯔꯦ ꯀꯥꯡꯁꯣꯏ ꯍꯥꯏꯔꯛꯑꯣ ꯀ꯭ꯂꯥꯁ ꯀꯩꯒꯤꯅꯦ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯨ ꯂꯥꯏꯔꯤꯛꯁꯨ ꯇꯝꯗ꯭ꯔꯕ ꯐꯥꯒꯤ ꯇꯧꯅꯤ ꯀꯣꯂꯦꯖ ꯀꯥꯔꯤ ꯍꯥꯏꯌꯣ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯔꯣ ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯃꯆꯥ ꯑꯃꯇꯪ ꯀꯥꯖꯔꯤ ꯉꯥꯎꯔꯤꯌꯦ ꯅꯩꯔꯦꯍꯦ ꯌꯥꯝ ꯅꯪꯗꯤ ꯅꯨꯡꯉꯥꯏꯈꯤꯕꯩ ꯋꯥꯅꯤꯅꯦ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯈꯔ ꯉꯥꯎꯔꯤꯌꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯉꯥꯎꯔꯤꯕ ꯂꯩꯔꯝꯃꯦꯍꯦ ꯑꯩꯈꯣꯏ ꯉꯁꯤ ꯌꯥꯝ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯉꯥꯎꯍꯜꯂꯀꯥꯟꯁꯤꯗ ꯅꯪꯅ ꯉꯥꯎꯈꯠꯂꯛꯏꯕ ꯆꯝꯐꯨꯠ ꯆꯥꯕ ꯑꯗꯨꯅꯅꯦ ꯆꯝꯊꯣꯡ ꯆꯥꯕ ꯍꯥꯏꯕ I'm sorry ꯑꯩꯈꯣꯏ ꯉꯁꯤ ꯌꯥꯝ ꯂꯦꯝꯃꯤꯅꯦ ꯃꯌꯥꯝ ꯉꯁꯤ ꯌꯦꯡꯍꯧꯗꯕ ꯃꯤꯗꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯍꯣꯏ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯔꯦꯝꯕ ꯀꯔꯤꯅꯣ ꯈꯪꯉꯔꯣꯏ ꯅꯍꯥꯟꯈꯩ ꯌꯦꯡꯈꯤꯕ ꯃꯤꯗꯣꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯔꯝꯅꯦꯕ ꯑꯗꯣ ꯉꯁꯤ ꯅꯍꯥꯟꯈꯩ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯉꯁꯤꯈꯛ ꯌꯦꯡꯕ ꯆꯪꯉꯛꯄ ꯃꯤꯗꯣ ꯑꯗꯨꯗꯨꯅ ꯈꯟꯗꯣꯏꯁꯤꯅꯀꯣ ꯑꯁ ꯁꯤ ꯑꯦ ꯅꯨꯄꯤ ꯃꯆꯥ ꯀꯃꯦꯟ ꯑꯍꯨꯝꯁꯦ ꯑꯣꯟꯊꯣꯛꯅ ꯂꯦꯝꯈ꯭ꯔꯦꯗ ꯀꯥꯏ ꯈꯟꯗꯣꯏꯅꯦꯕ ꯑꯣꯛ ꯃꯄꯨꯝ ꯑꯃ ꯑꯣꯛ ꯃꯄꯨꯡ ꯑꯃ ꯍꯥꯠꯂꯦ ꯉꯁꯤꯗꯤ ꯑꯪ ꯑꯁ ꯃꯤꯁꯦ ꯏꯌꯥꯎ ꯌꯥꯎꯗꯕꯁꯦ ꯇꯨꯝꯅꯤꯡꯕꯅ ꯃꯤ ꯆꯪꯉꯛꯇꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯣ ꯊꯦꯡꯅ ꯊꯥꯔꯁꯨ ꯃꯤ ꯆꯪꯉꯛꯇꯕꯅꯦꯅ ꯄꯤꯌꯥꯡꯀꯥ ꯍꯧꯕꯤꯖꯝ ꯃꯤꯁ ꯍꯣꯅꯤ ꯀꯧꯔꯝꯃꯤꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯅꯣꯏ ꯑꯣꯏꯗꯣꯏꯔꯥ ꯃꯔꯤ ꯅꯣꯏ ꯃꯔꯤ ꯁꯨꯗꯥꯏꯅꯦ ꯁꯨꯏꯌꯦ ꯁꯨꯏꯌꯦ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯑꯃ ꯆꯥꯛ ꯊꯣꯡꯕ ꯆꯠꯈꯤ ꯃꯇꯨꯡꯗ ꯐꯝꯃꯛꯑꯦ ꯇꯨꯡꯗ ꯌꯥꯎꯔꯤꯌꯦ ꯎꯍꯜꯂꯔꯣꯏꯒꯦ ꯉꯁꯤꯗꯤ ꯑꯩꯗꯤꯅꯦꯀꯣ ꯄꯤꯌꯥꯡꯀꯥ ꯍꯧꯕꯤꯖꯝꯁꯦ ꯄꯤꯌꯥꯀꯥꯟꯇ ꯍꯧꯕꯤꯖꯝ ꯈꯜꯂꯨꯏꯅ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯈꯤꯗꯅ ꯁꯤ ꯑꯗꯨꯝ ꯊꯥꯔ ꯊꯝꯃꯨ ꯈꯟꯕꯤꯔꯛꯈꯤ ꯅꯪ ꯑꯗꯨꯝ ꯊꯥꯕ ꯍꯥꯏꯕ ꯁꯤꯅ ꯅꯠꯇꯦ ꯍꯧꯖꯤꯛꯇꯅꯦ ꯑꯁꯤ ꯀꯩꯅꯣ ꯋꯥꯆꯞ ꯆꯪꯉꯨꯕꯩꯅꯦ ꯑꯗꯨꯗꯤ ꯏꯀꯥꯏꯖꯩ ꯏꯀꯥꯏꯖꯩ ꯍꯥꯏ ꯅꯪ ꯏꯀꯥꯏꯔꯤꯕ ꯀꯩ ꯍꯥꯏꯅꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯛ ꯊꯔꯣ ꯊꯝꯕꯥꯜ ꯊꯔꯤꯛ ꯊꯥ ꯍꯥꯎ ꯀꯅꯥ ꯊꯔꯣ ꯊꯝꯕꯥꯜ ꯊꯔꯤꯛ ꯊꯥꯏꯕ ꯑꯁ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯤꯡꯅꯦ ꯅꯍꯥꯟ ꯊꯣꯜꯂꯤꯗꯨꯗꯤ ꯃꯥꯅ ꯑꯩ ꯊꯣꯟꯕꯤꯈꯤꯕꯗꯣ ꯃꯤꯡꯗꯣ ꯑꯃ ꯑꯣꯏꯒꯤꯗꯥꯏꯅꯦ ꯑꯩꯒꯤ ꯃꯤꯡꯗꯣ ꯊꯔꯣ ꯊꯝꯕꯥꯜ ꯑꯩꯅ ꯊꯔꯣ ꯅꯪꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯩꯊꯥ ꯑꯩ ꯊꯩꯊꯥꯅꯤ ꯌꯥꯎꯁꯪ ꯌꯥꯎꯁꯪ ꯄꯩꯁꯥ ꯈꯥꯏꯕ ꯆꯠꯇ꯭ꯔꯣ ꯆꯠꯂꯦ ꯆꯠꯇꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯇꯥꯔꯦ ꯆꯠꯂꯦ ꯃꯌꯥꯝꯅ ꯆꯠꯂꯨꯔꯒ ꯅꯨꯡꯁꯤꯔꯒꯗꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ
ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯨꯔꯦꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯇꯥꯔꯦ ꯋꯥꯏꯅꯦ ꯑꯃꯨꯛ ꯆꯠꯂꯦ ꯍꯧꯒꯠꯂꯦ ꯊꯥꯔꯦ ꯑꯩꯗꯣ ꯁ꯭ꯋꯥꯏ ꯆꯪꯉꯝꯃꯗꯤ ꯌꯥꯗꯦ ꯑꯩ ꯃꯉꯥꯜ ꯐꯨꯗꯦꯕ ꯌꯥꯎꯁꯪ ꯃꯐꯝꯁꯦ ꯈꯤꯇꯪ ꯆꯤꯡꯉꯦ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯌꯥꯎꯁꯪ ꯄꯩꯁꯥ ꯈꯥꯏꯖꯠꯄꯗ ꯃꯥ ꯈꯔ ꯆꯠꯊꯔꯝꯃꯦ ꯑꯗꯨꯗꯤ ꯌꯦꯟꯅꯁꯦ ꯌꯦꯡꯅꯁꯦ ꯌꯦꯟꯅꯕ ꯌꯥꯗꯦ ꯃꯤꯅ ꯋꯥꯅ ꯁꯦꯟ ꯈꯔ ꯆꯠꯂꯨꯔꯒ ꯅꯪ ꯍꯦꯛꯇ ꯌꯦꯟꯅꯗꯣꯏꯕ ꯊꯣꯔꯛꯂꯦ ꯅꯍꯥꯔꯣ ꯎꯐꯠꯇꯕꯤ ꯍꯥꯏꯌꯦ ꯍꯥꯎ ꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯄꯪꯕꯩ ꯇꯥꯏꯞꯇ ꯑꯩꯈꯣꯏꯁꯦ ꯌꯦꯟꯅꯁꯤ ꯌꯥꯝ ꯀꯥꯏꯅꯗꯤ ꯌꯥꯔꯛꯀꯗꯧ ꯃꯥꯟꯕ꯭ꯔꯥ ꯂꯦꯝꯕꯅꯦ ꯑꯗꯨ ꯈꯪꯗ꯭ꯔꯣ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏ ꯌꯥꯝ ꯂꯦꯝꯃꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯥꯏꯔꯤ ꯀꯥꯏ ꯂꯤꯡꯖꯦꯜ ꯍꯥꯎ ꯁꯨꯃꯥꯏꯅ ꯇꯧꯁꯤꯂꯦ ꯉꯁꯤꯗꯤ ꯆꯦ ꯑꯍꯨꯝꯁꯦ ꯐꯖꯔꯝꯃꯦ ꯀꯦꯊꯔ ꯈꯔ ꯀꯦꯗꯗꯤ ꯀꯦꯊꯔꯒ ꯌꯥꯔꯣꯏ ꯂꯩꯔꯝꯃꯦ ꯌꯥꯎꯁꯪ ꯑꯗꯨꯅꯤ ꯌꯥꯎꯁꯪ ꯌꯥꯎꯁꯪꯅꯤꯅ ꯃꯇꯝꯁꯤꯗꯅ ꯂꯩꯁꯥꯕꯤꯅ ꯕꯤꯠꯅꯦ ꯇꯧꯔꯤꯁꯦ ꯂꯩꯁꯥꯕꯤ ꯑꯃ ꯍꯦꯛ ꯑꯣꯏꯔꯨꯕꯅꯅꯦ ꯌꯥꯎꯁꯪ ꯃꯇꯝꯁꯤ ꯌꯧꯔꯛꯄꯗꯅꯦ ꯊꯥꯕꯜꯒꯤꯒ ꯀꯦꯕꯗꯣ ꯀꯦꯒꯅꯨ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯉꯛꯄ ꯍꯦꯛꯇ ꯍꯥꯏꯇꯥꯔꯦ ꯌꯥꯔꯛꯇꯕ ꯍꯦꯛꯇ ꯀꯩꯅꯣ ꯀꯦꯅꯤꯡꯉꯛꯄ ꯁꯤꯁꯤꯕ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯕꯩꯅꯦ ꯍꯦꯛꯇ ꯀꯦꯅꯤꯡꯉꯤ ꯄꯥꯎꯗꯔ ꯃꯅꯝ ꯅꯨꯡꯁꯤꯕꯒ ꯇꯥ ꯌꯥꯄꯣꯟꯇꯦ ꯁꯥꯊꯤ ꯊꯧꯁꯥꯗꯅꯤ ꯁꯥꯔꯊꯤ ꯊꯧꯖꯤꯜꯂꯨꯍꯦ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯌꯦꯡꯁꯤ ꯌꯦꯡꯉꯣ ꯑꯥꯗ ꯂꯥꯞꯅ ꯈꯣꯡꯂꯤꯕ ꯍꯨꯏꯁꯤꯕꯨ ꯚꯤꯝꯁꯦꯟꯒꯤ ꯅꯠꯇꯕ꯭ꯔꯥ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯀꯔꯤ ꯃꯇꯧ ꯃꯥꯅ ꯇꯧꯔꯤꯁꯦ ꯗꯨꯔꯖꯣꯙꯟ ꯁꯥꯕ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯃꯥꯅ ꯊꯥꯔꯛꯏꯕ ꯀꯃꯦꯟꯁꯦ ꯑꯩꯀꯣ ꯃꯍꯥꯚꯥꯔꯠꯀꯤ ꯂꯣꯟꯗ ꯄꯥꯊꯣꯛꯏꯕ ꯃꯥꯁꯨ ꯁꯥꯔꯊꯤ ꯃꯥꯔꯅꯤ ꯊꯧꯖꯤꯜꯂꯨꯅꯦꯍꯦ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯌꯦꯡꯁꯤ ꯌꯦꯡꯉꯨ ꯑꯥꯗ ꯂꯥꯞꯅ ꯈꯣꯡꯂꯤꯕ ꯍꯨꯏꯁꯤꯕꯨ ꯚꯤꯝꯁꯦꯟꯒꯤ ꯅꯠꯇꯕ꯭ꯔꯥ ꯃꯥꯅꯤ ꯃꯄꯨ ꯏꯕꯨꯡ ꯁꯥꯔꯊꯤ ꯉꯁꯤꯗꯤ ꯃꯍꯥꯄꯥꯄꯤ ꯗꯨꯔꯖꯣꯙꯟꯒꯤ ꯃꯊꯕꯛ ꯁꯦꯒꯥꯏꯔꯒ ꯏ ꯊꯛꯀꯦꯍꯦ ꯅꯅꯥꯏ ꯁꯣꯛꯀꯅꯤꯗꯤ ꯃꯗꯨ ꯉꯝꯖꯔꯣꯏ ꯁꯣꯛꯀꯅꯤꯁꯦ ꯃꯈ꯭ꯋꯥꯡ ꯊꯨꯗꯦꯛꯁꯦ ꯃꯣꯏꯔꯥꯡ ꯕꯤꯛ ꯄꯤꯕ ꯐꯦꯟ ꯕꯤꯛ ꯍꯦꯜꯂꯣ ꯐꯦꯟ ꯍꯥꯎ ꯑꯥꯔ ꯌꯨ ꯌꯨꯇꯨꯕꯔ ꯍꯜꯂꯣ ꯊꯦꯡꯛ ꯌꯨ ꯃꯣꯏꯔꯥꯡ ꯊꯦꯡꯛ ꯌꯨ ꯄꯤꯕ ꯍꯥꯎ ꯑꯩ ꯈꯨꯕꯥꯛ ꯈꯨꯖꯔꯤ ꯈꯨꯕꯥꯛꯀ ꯈꯨꯖꯤꯜꯂꯛꯑꯕ ꯑꯁꯤꯗꯤ ꯚꯤꯝꯁꯦꯟꯒꯤ ꯍꯨꯏ ꯅꯠꯇꯦꯗꯅ ꯂꯤꯡꯖꯦꯜꯒꯤ ꯍꯨꯏ ꯕꯤꯀꯤꯅꯤ ꯆꯨꯝꯃꯤꯗꯅ ꯀꯔꯤꯅꯣ ꯃꯦꯀꯞꯈꯔ ꯇꯧꯁꯜꯂꯨꯕꯗꯒꯤ ꯃꯤ ꯑꯝꯇ ꯃꯥꯡꯉꯦ ꯌꯥꯈꯤꯗ꯭ꯔꯦ ꯃꯦꯀꯞꯇ ꯃꯤ ꯃꯥꯡꯉꯦ ꯌꯨꯝꯊꯪꯅꯕꯗ ꯌꯨꯇꯨꯕꯔ ꯂꯩꯕꯁꯤ ꯈꯔ ꯆꯥꯎꯊꯣꯛꯆꯧꯋꯦ ꯇꯨꯝꯕ ꯌꯥꯗꯕ꯭ꯔꯣ ꯈꯤꯇꯪ ꯆꯥꯎꯊꯣꯛꯑꯣ ꯑꯦꯛꯁ ꯀꯥꯏ ꯑꯦꯛꯁ ꯍꯥꯏꯌꯦ ꯀꯅꯥꯅꯣ ꯑꯦꯛꯁ ꯑꯩꯈꯣꯏꯁꯦ ꯁꯤꯡꯖꯪ ꯃꯥꯜꯂꯦ ꯃꯣꯏꯔꯥꯡ ꯄꯤꯕꯅ ꯑꯦꯛꯁ ꯕ꯭ꯂꯨ ꯗꯥꯛꯁꯦ ꯃꯣꯏꯔꯥꯡ ꯄꯤꯕꯥꯁꯤꯔꯣ ꯐꯖꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤꯅꯤ ꯐꯖꯕ ꯅꯨꯃꯤꯠ ꯑꯣꯏꯕꯩꯔꯣ ꯃꯤ ꯌꯦꯡꯉꯛꯇꯦ ꯍꯥꯏꯕꯗꯨꯒꯤꯔ ꯑꯗꯨꯒ ꯑꯦꯛꯁ ꯍꯥꯏꯔꯤꯁꯤꯅ ꯀꯩꯒꯤ ꯑꯩꯈꯣꯏꯁꯦ ꯁꯤꯡꯖꯪ ꯃꯥꯜꯂꯕ ꯍꯥꯏꯁꯤꯕꯣ ꯊꯣꯛꯂꯛꯄꯅꯤꯗꯀꯣ ꯉꯁꯥꯏꯗꯩ ꯋꯥ ꯉꯥꯡꯉꯤꯁꯦ ꯁꯤꯡꯖꯪ ꯃꯥꯟꯅꯕ ꯁꯤꯡꯖꯪ ꯃꯥꯟꯅꯕꯒꯤꯗꯃꯛ ꯑꯗꯨꯛ ꯍꯛꯅ ꯀꯦꯔꯨꯔꯕ ꯁꯤꯡꯖꯪ ꯃꯥꯟꯅꯕꯩꯗꯃꯛꯇ ꯃꯣꯏꯔꯥꯡ ꯌꯥꯝ ꯋꯥꯅ ꯄꯤꯕꯥꯁꯤꯗꯤ ꯀꯦꯖꯔꯕ ꯏꯕꯨꯡꯉꯣꯅꯤꯗ ꯃꯥꯅꯤ ꯃꯣꯏꯔꯥꯡ ꯄꯤꯕ ꯅꯪ ꯑꯩꯅ ꯃꯣꯏꯔꯥꯡꯒꯤ ꯈꯪꯉꯦ ꯄꯤꯕ I love you ꯁꯅꯥ ꯂꯧꯁꯤꯅ ꯃꯁꯤ ꯈꯥꯏꯔꯦ ꯁꯤ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯥꯏ ꯀꯔꯤꯒꯨꯝꯕ ꯂꯩꯔꯦ ꯅꯪꯒꯤ ꯑꯗꯨꯅꯤ ꯔꯣꯁꯇꯨ ꯂꯧꯕ ꯌꯥꯔꯝꯂꯒꯗꯤ ꯅꯪꯒꯤ ꯔꯣꯁꯇꯨꯗ ꯀꯔꯤꯒꯨꯝꯕ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯌꯥꯎꯔꯝꯃꯒꯗꯤ ꯀꯝꯗꯧꯕ ꯍꯧꯖꯤꯛꯇꯤ ꯇꯤꯜꯂꯥꯏꯈꯣꯝꯕꯤꯒꯤ ꯃꯇꯝꯁꯨ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯣꯏꯕꯅ ꯑꯗꯨꯅ ꯃꯤꯅ ꯄꯤꯔꯛꯄ ꯔꯣꯁ ꯄꯪꯂꯧ ꯂꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦꯗꯣ ꯔꯣꯁꯇ ꯏꯇꯥꯎꯕꯤ ꯅꯥꯇꯣꯟꯗ ꯆꯤꯛꯄ ꯇꯤꯟ ꯀꯔꯤ ꯌꯥꯎꯔ ꯈꯜꯂꯤ ꯂꯩꯔꯝꯃꯗꯤ ꯅꯥꯇꯣꯟ ꯄꯣꯝꯗꯣꯏꯅꯤ ꯑꯁꯨꯛ ꯆꯥꯎ ꯄꯣꯝꯃꯒ ꯅꯥꯇꯣꯟ ꯅꯥꯏ ꯆꯥꯗꯣꯏꯅꯤ ꯀꯔꯤ ꯈꯜꯂꯤ ꯕꯍꯨꯕꯂꯤ ꯊꯣꯔꯛꯂꯦ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯂꯥꯎꯔꯝꯃꯒꯗꯤ ꯑꯁꯦꯡꯕꯩ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯍꯥꯏ ꯃꯌꯥꯝ ꯀꯥꯏꯅ ꯇꯧꯔ ꯑꯗꯨ ꯃꯤ ꯀꯤꯒꯅꯤ ꯆꯦꯜꯂꯣ ꯁꯥꯔꯊꯤ ꯏꯅꯥꯎ ꯏꯅꯥꯎꯗꯨꯁꯥ ꯗꯨꯁꯥꯁꯟꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯁꯤ ꯊꯕꯛ ꯁꯦꯒꯥꯏꯈꯤꯗꯧꯔꯦ ꯏꯠꯆꯆꯥ ꯅꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯚꯤꯝꯁꯦꯟ ꯑꯩꯒꯤ ꯈꯨꯠꯇꯒꯤꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯟꯕ ꯉꯝꯂꯣꯏ ꯁꯥꯔꯊꯤ ꯊꯧꯖꯤꯜꯂꯨ ꯍꯧꯖꯤꯜꯂꯤ ꯀꯟꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯝꯂꯕ ꯁꯨꯛꯂꯕ ꯍꯣꯅꯤꯁꯤ ꯆꯥꯎꯔꯝꯃꯤ ꯏꯝꯇꯤꯌꯥꯁ ꯀꯩꯅꯣ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯎꯈꯤꯕꯖꯥꯠꯂ
ꯑꯩ ꯍꯣꯏꯅꯤ ꯆꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯣꯏ ꯑꯍꯨꯝꯕꯨ ꯆꯝꯊꯣꯡ ꯆꯝꯊꯣꯡ ꯆꯥꯏ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯖꯕꯅꯤꯅ 이점 점주와 아이코이나 이점 점나 짬통 짜세이 점점저버 잉엉엉저버 낭세 낭엉티크레다 낭세 뭉시크레다 나또두네 난기 나옹도 난디 숨헛레네 아이기 타보시 머품 말랑 칸가나 zetlibakum zetlu리나 스쿨이 ꯌꯥꯝ ꯌꯥꯝ ꯆꯝꯈꯤꯕꯅꯤ 스쿨ꯗꯗꯤ ꯌꯥꯝ 스쿨ꯗꯗꯤ ꯌꯥꯝ ꯆꯪꯉꯦ ꯀꯔꯝꯕ ꯁ꯭ꯀꯨꯜꯗꯅꯣ ꯑꯩ ꯂꯥꯛꯑꯦ ꯌꯦꯡꯈꯣꯏ ꯃꯣꯠꯁꯦ ꯂꯥꯛꯑꯦ ꯌꯦꯡꯈꯣꯏ ꯁ꯭ꯀꯨꯜꯗꯗꯤ ꯌꯥꯝ ꯆꯪꯈꯤꯕꯅꯦ ꯍꯥꯏꯁꯦ ꯀꯔꯝꯕ ꯁ꯭ꯀꯨꯜꯗ ꯍꯥꯏꯔꯣ ꯅꯪꯅꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏꯍꯦ ꯌꯦꯡꯈꯣꯏꯅꯒ ꯀꯥꯟꯅꯔꯣ ꯌꯦꯡꯈꯣꯏ ꯉꯁꯤꯗꯤ ꯃꯥꯔꯁꯇ ꯊꯥꯕꯒꯤ ꯇ꯭ꯔꯦꯟ ꯌꯧꯔꯦ ꯅꯣꯏ ꯑꯍꯨꯝꯒꯤ ꯅꯥꯀꯊꯦꯡ ꯍꯥꯄꯛꯀꯦꯁꯦ ꯆꯥꯝꯃ ꯄꯤꯁꯦ ꯂꯧꯁꯤꯜꯂꯨ ꯂꯨꯄꯥ 97 ꯍꯜꯂꯛꯎ ꯑꯣꯀꯦ 97 ꯍꯜꯂꯕꯅꯤꯁꯦ ꯌꯧꯁꯜꯂꯣ ꯆꯥꯝꯃꯒ 97 ꯑꯣꯏꯅ ꯀꯩꯗꯧꯔꯤ ꯕꯣꯟꯗꯨ ꯑꯆꯣꯏꯕꯗꯣ ꯃꯁꯤꯡ ꯊꯤꯌꯨ ꯅꯈꯨꯠꯇꯣ ꯑꯗꯨꯁꯨ ꯍꯥꯟꯅ ꯊꯥꯔꯣ ꯄꯤꯈꯣ ꯑꯩ ꯃꯥꯔꯁꯇ ꯂꯩꯌꯦ ꯃꯥꯔꯁꯇ ꯂꯩꯕ ꯃꯥꯔꯁꯀꯤ ꯃꯤꯅꯁꯨ ꯃꯥꯔꯁꯇ ꯂꯩꯕ ꯃꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯏꯃꯩꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗꯤ ꯃꯥꯔꯁꯇꯁꯨ ꯌꯧꯋꯤꯅ ꯏꯃꯩ ꯀꯝꯗꯧꯔꯤꯅꯣ ꯌꯥꯝ ꯊꯤꯅ ꯅꯩꯍꯦ ꯊꯤ ꯅꯩꯇ꯭ꯔꯣ ꯉꯁꯤ ꯑꯩꯈꯣꯏꯗꯤ ꯀꯦꯕꯁꯤꯒꯤ ꯃꯥꯜꯂꯦꯀꯣ ꯃꯥꯅꯦ ꯑꯩꯈꯣꯏ ꯐꯖꯔꯝꯕꯁꯤꯗ ꯃꯦꯀꯞ ꯃꯥꯔꯛꯁ ꯈꯔ ꯇꯧꯁꯤꯜꯂꯦ ꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯨꯗꯨꯅꯅꯦ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯆꯝꯃꯤꯀꯣ ꯆꯝꯃꯦ ꯆꯝꯃꯦ ꯍꯣꯏ ꯌꯥꯝ ꯆꯝꯃꯦ ꯑꯩ ꯀꯩꯝ ꯌꯥꯛꯇꯝ ꯎꯝ ꯃꯦꯀꯞꯁꯨ ꯌꯥꯛꯇ꯭ꯔꯁꯨ ꯑꯣꯏꯅ ꯍꯣꯏ ꯏꯆꯝ ꯆꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯜꯂꯦ ꯑꯩꯅ ꯌꯥꯝꯅ ꯌꯥꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯥꯜꯂꯦ ꯅꯨꯡꯇꯤꯒꯤ ꯂꯥꯏꯞ ꯇꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯃꯔꯝ ꯍꯥꯏꯌꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯇꯨꯝꯗꯕ ꯑꯗꯨꯒꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯤꯌꯦ ꯃꯌꯥꯝꯁꯦ ꯂꯣꯏ ꯎꯏꯌꯦ ꯑꯩꯗꯣ ꯉꯔꯥꯡ ꯃꯪꯗꯅꯦ ꯈꯪꯕ꯭ꯔꯥ ꯂꯥꯏꯚ ꯊꯥꯔꯒ ꯏꯁꯩꯒ ꯁꯛꯑꯒ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯕ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯃꯗꯤ ꯇꯩꯗꯅ ꯂꯤꯞꯁꯇꯤꯛ ꯇꯩꯗ꯭ꯔꯗꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯂꯤꯞꯁꯇꯤꯛ ꯍꯥꯏꯕꯁꯤ ꯇꯩꯅꯕꯅꯤ ꯑꯩꯈꯣꯏꯅ ꯇꯩꯅꯕꯅꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯣꯅꯤ ꯍꯣꯅꯤꯁꯇꯔ ꯍꯦꯇꯔ ꯗꯥꯟꯁ ꯃꯅꯥꯛ ꯅꯠꯇ꯭ꯔꯣ ꯍꯌꯦꯜꯇꯅ ꯃꯌꯦꯡ ꯇꯥꯅ ꯂꯥꯛꯑꯒ ꯂꯥꯏꯚ ꯊꯥꯕ ꯍꯣꯅꯤ ꯑꯩꯈꯣꯏꯗ ꯍꯣꯏꯗꯅꯦ ꯌꯣꯛꯑꯦ ꯇꯨꯝꯅꯤꯡꯉꯕꯣ ꯑꯩ ꯍꯣꯁꯇꯦꯜꯗ ꯂꯩꯌꯦ ꯍꯀꯥꯝ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯗ ꯇꯨꯝꯅꯤꯡꯉꯛꯑꯦ ꯃꯤꯗꯣ ꯁꯨꯝ ꯌꯥꯝꯃꯛꯇꯕ ꯍꯛꯀꯥꯝ ꯑꯗꯨꯗꯨꯒꯤ ꯋꯥ ꯋꯥ ꯆꯜꯂꯦꯗ ꯍꯛꯀꯥꯝ ꯆꯟꯕ ꯅꯠꯇꯦ ꯅꯨꯡꯁꯤꯠ ꯍꯣꯅꯤꯁꯦ ꯀꯥꯝꯊꯣꯛꯈꯤꯕ ꯁꯤꯗꯅꯦ ꯀꯩꯅꯣ ꯑꯩ ꯍꯌꯦꯜꯗ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯂꯩ ꯑꯗꯨꯒꯤ ꯄꯨꯟꯕ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯑꯃꯒꯤꯀꯣ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯥ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯌꯥꯎꯅꯤꯅ ꯑꯩ ꯀꯩꯅꯣ ꯊꯕꯛ ꯑꯃꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯦꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯁꯤꯗ ꯍꯣꯁꯇꯦꯜꯗ ꯂꯩꯌꯦꯕ ꯈꯪꯗꯕ ꯈꯔ ꯌꯥꯎꯕ ꯑꯗꯨꯒꯤ ꯐꯤꯜꯇꯔ ꯍꯥꯞꯄꯣ ꯂꯤꯡꯖꯦꯜꯁꯦ ꯀꯩꯅꯣ ꯂꯤꯡꯖꯦꯜꯒꯁꯦ ꯑꯩ ꯍꯥꯏꯔꯤꯔꯥ ꯍꯥꯏꯗ꯭ꯔꯥ ꯈꯪꯕꯗꯤ ꯅꯣꯏꯗꯤ ꯑꯦꯜꯅ ꯍꯧꯔꯦꯟ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦ ꯂꯤꯡꯆꯧ ꯇꯤꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤ ꯅꯠꯇꯦ ꯏꯃꯤꯠꯇ ꯆꯥꯗꯦ ꯃꯤꯡꯗꯣ ꯌꯥꯝꯅ ꯉꯧꯋꯦ ꯉꯁꯤꯗꯤ ꯌꯥꯝ ꯉꯧꯋꯦ ꯍꯥꯏꯕꯅꯦꯕ ꯑꯣ ꯃꯥꯒꯤꯁꯦ ꯀꯦ ꯍꯥꯏꯕ ꯉꯁꯤꯁꯦ ꯌꯥꯝ ꯉꯁꯤꯗꯣ ꯀꯦꯅꯤꯡꯉꯦ ꯍꯥꯏꯕ ꯃꯦꯀꯞ ꯇꯧꯋꯦꯕꯀꯣ ꯉꯁꯤꯁꯦ ꯑꯗꯨ ꯅꯩꯔꯤ ꯃꯦꯀꯞ ꯇꯧꯔꯨꯕꯗꯒꯤꯅꯦ ꯃꯤꯗꯣ ꯀꯅꯥꯝ ꯉꯁꯤꯗꯤꯅꯦ ꯆꯪꯉꯛꯈꯤꯗ꯭ꯔꯦꯕꯀꯣ ꯈꯪꯕ꯭ꯔꯥ ꯐꯥꯎꯟꯗꯦꯁꯟꯗꯣ ꯃꯣꯏꯒꯤꯅꯦ ꯂꯣꯏꯍꯧꯔꯦꯕ ꯐꯥꯎꯟꯗꯦꯁꯟ ꯑꯝꯇ ꯌꯥꯍꯧꯗ꯭ꯔꯦ ꯉꯁꯤ ꯑꯔꯣꯏꯕꯅꯦꯅ ꯂꯣꯏ ꯀꯦꯁꯤꯜꯂꯛꯄ ꯐꯥꯎꯟꯗꯦꯁꯟꯗꯣ ꯈꯨꯠꯇꯨꯃꯨꯛ ꯊꯥ ꯑꯔꯣꯏꯕꯅꯤꯅꯅꯦ ꯂꯣꯏꯅ ꯀꯦꯁꯤꯜꯂꯛꯄ ꯍꯥꯏꯗꯤ ꯂꯣꯏꯗꯣꯔꯦꯕ ꯑꯗꯨꯗꯤ ꯊꯨꯝꯁꯨ ꯂꯣꯏꯔꯝꯗꯥꯏꯗ ꯂꯣꯏ ꯊꯥꯛꯆꯟꯅꯩꯌꯦꯅ ꯃꯃꯥꯏꯗ ꯄꯥꯏꯕ ꯊꯦꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯦꯡꯅꯔꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯊꯦꯡꯒꯗꯕꯤ ꯂꯩꯔꯤꯗꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯂꯥꯞꯅꯅꯤꯀꯣ ꯎꯊꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯦꯝ ꯑꯇꯣꯞꯄ ꯍꯪꯅꯤꯡꯉꯁꯨ ꯑꯗꯨꯝ ꯍꯪꯉꯣꯀꯣ ꯍꯣꯅꯤꯁꯤꯅ ꯋꯥꯎꯔꯤ ꯑꯁ ꯆꯠꯊꯣꯛꯍꯦ ꯀꯦꯁꯨ ꯀꯦꯗꯕ ꯑꯩꯉꯣꯟꯗ ꯋꯥꯎꯔꯤꯌꯦ ꯅꯪ ꯆꯩ ꯂꯥꯛꯑꯦ ꯁꯥꯎꯔꯛꯎꯔ ꯅꯪ ꯃꯤꯠ ꯅꯅꯥ ꯑꯁꯣꯏꯕꯝ ꯄꯥꯟꯁꯤꯜꯂꯒ ꯆꯠꯂꯨ ꯍꯌꯦꯡ ꯑꯃꯨꯛ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯌꯦꯡꯊꯣꯛꯎꯆꯣ ꯑꯩ ꯋꯥꯎꯔꯤ ꯍꯣꯅꯤ ꯁꯥꯎꯔꯦꯀꯣ ꯍꯣꯅꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯦ ꯁꯥꯎꯔꯝꯗꯕꯅꯤꯀꯣ ꯃꯤꯅ ꯉꯁꯥꯏ ꯆꯝꯃꯤ ꯍꯥꯏꯔꯝꯃꯤꯅꯤ ꯍꯣꯅꯤ ꯅꯪ ꯌꯨꯝꯅꯥꯛ ꯀꯩꯅꯣ ꯅꯥꯎꯔꯦꯝ ꯑꯩꯒꯤ ꯃꯁꯛꯀ ꯌꯨꯝꯅꯥꯛꯔꯣ ꯅꯥꯎꯔꯦꯝꯅꯤ ꯅꯥꯎꯔꯦꯝ ꯃꯥꯁꯀꯔꯥꯒ ꯇꯧꯕ ꯃꯥꯜꯂꯤꯗ ꯑꯥꯏꯂꯥꯏꯅꯔꯒ ꯍꯥꯞꯆꯜꯂꯨ ꯑꯥꯏꯂꯥꯏꯅꯔ ꯍꯥꯞꯆꯜꯂꯨ ꯑꯥꯏꯂꯥꯏꯅꯔ ꯌꯦꯛꯇꯦ ꯃꯁꯀꯔꯥ ꯍꯣꯅꯤꯁꯦ ꯇꯧꯗꯦ ꯀꯦꯗꯦ ꯀꯥꯏꯅ ꯀꯦꯃꯣꯁꯦ ꯀꯔꯤ ꯀꯦꯃꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯄꯤꯁꯨꯝ ꯀꯩꯀꯥꯕꯨꯗꯤ ꯌꯦꯛꯄꯅꯦ ꯄꯤꯁꯨꯝ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯃꯃꯥꯏꯕꯨꯗꯤ ꯊꯥꯗ꯭ꯔꯦ ꯃꯥꯅ ꯀꯨꯆꯨ ꯉꯧꯕꯅꯤꯅꯀꯣ ꯀꯔꯤꯅꯣ ꯃꯃꯤꯠ ꯈꯪꯗꯦ ꯈꯔ ꯍꯥꯞꯆꯜꯂꯦ ꯂꯩꯁꯥꯕꯤꯅꯤꯅꯅꯦ ꯂꯤꯞꯁꯇꯤꯛ ꯂꯤꯞꯁꯇꯤꯛ ꯇꯩꯔꯦ ꯁꯪ ꯇꯥꯔꯦ ꯄꯤꯁꯨꯝ ꯌꯦꯛꯁꯜꯂꯦ ꯀꯣꯂꯥꯁ ꯃꯌꯥ ꯈꯔ ꯆꯦ ꯑꯃ ꯃꯌꯥ ꯆꯦ ꯑꯃ ꯃꯌꯥ ꯈꯔ ꯆꯧꯕꯤꯗꯨ ꯆꯧꯕꯤꯗꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯚꯤꯗꯤꯑꯣꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯌꯥ ꯀꯔꯝꯕꯅꯣ
ꯃꯌꯥ ꯆꯧꯕꯁꯤ ꯂꯣꯏ ꯂꯩꯌꯦ ꯑꯗꯨꯗꯨꯒ ꯌꯥꯒ ꯌꯥ ꯈ꯭ꯋꯥꯏꯗꯩ ꯆꯧꯕ ꯑꯩ ꯂꯩꯔꯦꯀꯣ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯁꯦꯀꯦꯟꯗ ꯃꯌꯥ ꯆꯧꯕ ꯃꯥ ꯂꯩꯔꯦꯀꯣ ꯑꯗꯨꯗ ꯌꯥ ꯆꯧꯕ ꯁꯦꯀꯦꯟꯗ ꯑꯩ ꯂꯩꯔꯦꯀꯣ ꯑꯗꯨꯗꯣ ꯃꯥꯅ ꯃꯌꯥꯁꯦ ꯍꯥꯏꯗꯤ ꯆꯔꯣꯡ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯈꯔ ꯄꯥꯟꯖꯔꯤꯕ ꯂꯐꯣꯏꯗꯒꯨꯝꯕꯁꯨ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯁꯨꯝ ꯄꯥꯟꯁꯤꯟꯗ ꯌꯥꯁꯦ ꯂꯩꯗꯅ ꯈꯔ ꯑꯗꯨꯒꯨꯝꯕ ꯊꯥꯡꯕꯅꯦ ꯑꯗꯨ ꯌꯥ ꯐꯣꯡ ꯃꯥꯟꯕꯅꯦ ꯑꯁꯦ ꯕꯦꯝꯄꯤꯌꯔ ꯌꯥ ꯁꯦꯝꯕꯅꯦꯕ ꯑꯩꯅ ꯑꯗꯨꯗꯒꯤ ꯃꯥ ꯕꯦꯝꯄꯤꯌꯔꯒꯤ ꯌꯥ ꯍꯥꯞꯄ ꯑꯗꯨꯒꯤꯅꯦ ꯄꯩꯁꯥ ꯇꯤꯡꯒꯦ ꯍꯥꯞꯄꯤꯅꯤ ꯑꯣꯄꯔꯦꯁꯟ ꯈꯪꯕ꯭ꯔꯥ ꯇꯧꯔꯨꯔꯒ ꯅꯣꯏꯅ ꯄꯟꯕꯤꯔꯛꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯂꯥꯏꯞ ꯊꯥꯔꯛꯄꯅꯦ ꯃꯁꯀꯔꯥꯁꯦ ꯁꯪꯉꯤꯔ ꯁꯪꯗ꯭ꯔꯤꯔ ꯈꯪꯗꯦ ꯏꯃꯤꯠꯁꯤꯗꯤ ꯑꯗꯨꯒ ꯑꯥꯏ ꯂꯥꯏꯅꯔꯒ ꯌꯦꯛꯄ ꯀꯥꯟ ꯍꯩꯖꯗꯦꯗ ꯑꯩ ꯂꯥꯏꯅꯔꯒꯗꯤ ꯇꯧꯗꯦꯕ ꯇꯧꯗꯦꯍꯦ ꯍꯩꯇꯦ ꯑꯥꯏ ꯂꯥꯏꯅꯔꯒ ꯌꯦꯛꯁꯜꯂꯣꯌꯦ ꯑꯥꯏ ꯂꯥꯏꯅꯔ ꯌꯦꯛꯄ ꯍꯩꯇꯦ ꯃꯀꯔꯥ ꯁꯪꯗꯤꯌꯦ ꯃꯀꯔ ꯃꯦꯀꯞ ꯈꯔ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯕꯩ ꯋꯥꯔꯣ ꯍꯨꯏ ꯌꯥꯝ ꯉꯥꯎꯅꯩꯗꯅ ꯅꯌꯥ ꯑꯅꯤ ꯏꯗꯨꯒ ꯍꯨꯏ ꯌꯥꯝ ꯃꯥꯜꯂꯦ ꯍꯣꯏꯅꯤꯅ ꯆꯠꯂꯣꯍꯦ ꯊꯑꯣꯏꯅ ꯁꯦꯟ ꯇꯤꯡꯒꯩ ꯕꯦꯝꯄꯤꯌꯔꯒꯤ ꯑꯁꯦꯡꯕꯁꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ ꯍꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯗꯤ ꯄꯩꯁꯥ ꯇꯤꯡꯉꯝꯗ꯭ꯔꯁꯨ ꯌꯥꯔꯦꯅ ꯀꯤꯠꯅ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕꯅꯤꯀꯣ ꯃꯤꯁꯨ ꯇꯥꯔꯛꯏ ꯌꯨꯝ ꯄꯥꯟ ꯈꯪꯉꯔꯣꯏ ꯆꯦꯜꯂꯣ ꯀꯔꯤ ꯆꯦꯜꯂꯣ ꯕꯦꯝꯄꯤꯌꯔ ꯂꯥꯏꯐ ꯊꯥꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨ ꯈꯔ ꯀꯤꯌꯨꯀꯣ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ ꯃꯦꯀꯞꯇꯤ ꯐꯨꯟꯅꯤ ꯃꯦꯀꯞꯁꯦ ꯃꯥꯡꯗꯣꯔꯦ ꯀꯅꯥꯁꯨ ꯌꯦꯡꯉꯛꯇ꯭ꯔꯦ ꯂꯥꯏꯚ ꯌꯦꯡꯅꯗ꯭ꯔꯤꯉꯩꯗ ꯃꯤ ꯌꯦꯡꯅꯗ꯭ꯔꯤꯉꯩꯗ ꯃꯦꯀꯞ ꯂꯣꯏꯈꯤꯕꯅ ꯍꯥꯟꯗꯣ ꯃꯦꯀꯞꯁꯦ ꯆꯝꯗꯔꯦꯕ ꯏꯁꯥꯒꯤ ꯀꯨꯆꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯊꯥꯕꯜ ꯑꯁꯦ ꯂꯣꯏꯁꯟꯕꯤꯔꯁꯦ ꯊꯥꯕꯜ ꯑꯁꯤ ꯀꯨꯆꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯟꯕꯤꯌꯨ ꯃꯣꯁꯦꯁꯅ ꯑꯩꯈꯣꯏꯗꯤ ꯍꯦꯒ ꯍꯥꯏꯖꯤꯜꯂꯦ ꯃꯣꯁꯦꯁ ꯁꯧꯒ꯭ꯔꯤꯃꯌꯨꯝ ꯁꯧꯒ꯭ꯔꯥꯛꯄ ꯏꯁꯧ ꯌꯥꯝ ꯂꯥꯡꯕ ꯁꯧꯒ꯭ꯔꯥꯛꯄ ꯃꯥꯜꯂꯦ ꯅꯠꯇꯦ ꯁꯟꯊꯦꯅ ꯉꯥꯎꯖꯕ ꯁꯟꯊꯦꯒꯤ ꯃꯤ ꯑꯃꯨꯛ ꯌꯥꯎꯔ ꯂꯩꯔꯝꯅꯤꯀꯣ ꯑꯁꯦꯡꯕ ꯃꯌꯥꯝꯅꯦꯀꯣ ꯁꯟꯊꯦꯜꯗꯒꯤ ꯃꯤꯑꯣꯏꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯌꯦꯡꯕꯤꯕ ꯌꯥꯎꯔꯝꯃꯒꯗꯤ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯛꯎ ꯁꯟꯊꯦꯅ ꯉꯥꯎꯖꯕ ꯁꯟꯊꯦꯜꯗ ꯌꯥꯝ ꯉꯥꯎꯖꯕꯅꯦ ꯃꯥ ꯁꯟꯊꯦꯜꯗ ꯂꯝ ꯃꯆꯦꯠ ꯑꯃꯇꯪ ꯄꯤꯕꯤꯔꯒ ꯃꯥ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯝꯇꯪ ꯊꯝꯖꯒꯦ ꯂꯥꯏꯞ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤꯅꯦꯀꯣ ꯁꯟꯊꯦꯟ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯦꯕ ꯁꯟꯊꯦꯜꯅ ꯃꯇꯥꯏ ꯊꯪꯕꯤ ꯑꯉꯥꯡꯕꯤ ꯂꯤꯠꯄꯁꯦ ꯃꯥꯅꯒ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯔꯝꯅꯤ ꯈꯪꯉꯤ ꯅꯣꯏ ꯑꯅꯤꯗꯤ ꯏꯕꯥꯅꯤꯁꯦ ꯑꯉꯥꯎ ꯑꯐꯩꯒꯤ ꯂꯤꯁꯇ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇ ꯇꯧꯔ ꯌꯦꯡꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯣꯏ ꯁꯨꯝ ꯃꯥꯜꯂꯦꯕ ꯂꯣꯏꯅꯔꯛꯄ ꯈꯪꯒꯅꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯆꯥꯕꯅꯤꯀꯣ ꯑꯁꯦꯡꯕꯗ ꯊꯦꯡꯅꯕꯗ ꯈꯪꯒꯅꯤ ꯏꯕꯥꯅꯤ ꯇꯥꯕ ꯒ꯭ꯌꯥꯟ ꯃꯑꯣꯡꯗꯅꯅꯦ ꯃꯥꯅꯁꯨ ꯃꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯦꯡꯕꯗꯅ ꯃꯑꯣꯡꯗ ꯃꯥꯟꯕꯅꯦ ꯑꯗꯨꯒ ꯑꯁꯦꯡꯕꯗꯁꯨ ꯍꯦꯟꯅ ꯇꯥꯏꯌꯦꯕ ꯃꯌꯥꯝ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯄꯗꯤ ꯑꯗꯨꯝ ꯀꯥꯆꯤꯟ ꯀꯣꯏꯌꯥꯁꯤ ꯈꯥꯕ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯆꯥꯔꯦ ꯈꯥꯕ ꯅꯪ ꯆꯥꯔꯕꯣ ꯉꯁꯤꯗꯤ ꯀꯦꯔꯕꯅꯤꯍꯦ ꯉꯁꯤꯗꯤ ꯃꯦꯀꯞ ꯈꯔ ꯍꯦꯟꯖꯤꯜꯂꯦ ꯈꯔ ꯇꯧꯔꯕꯅꯦ ꯑꯩꯈꯣꯏ ꯀꯦꯌꯨ ꯍꯥꯏꯔꯝꯕ ꯏꯆꯦ ꯏꯕꯦꯝꯃꯗꯣ ꯂꯥꯛꯈꯤꯗ꯭ꯔꯦ ꯏꯆꯦ ꯃꯤꯅꯥꯛꯁꯤꯗꯣ ꯃꯤꯅꯥꯛꯁꯤ ꯍꯥꯏꯕ꯭ꯔꯥ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ ꯁꯤꯁꯇꯔ ꯃꯤꯅꯥꯛꯁꯤꯅ ꯑꯃꯗꯤ ꯃꯄꯥ ꯁꯥꯊꯤꯕꯅꯤ ꯑꯃꯗꯤ ꯃꯄꯥ ꯁꯥꯊꯤꯕꯅꯤ ꯀꯣ ꯃꯌꯥꯝ ꯅꯪ ꯑꯩꯈꯣꯏ ꯕꯥ ꯅꯪ ꯍꯥꯞꯄꯨ ꯐꯨꯒꯤꯗꯣ ꯅꯤꯡꯁꯤꯡꯉꯝꯅꯤ ꯑꯗꯨꯅꯅꯦ ꯅꯪꯅ ꯁꯥꯊꯤꯕꯅꯦ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯤ ꯆꯥꯔꯦ ꯑꯩꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯕꯦꯔꯥꯅꯤꯀꯣ ꯃꯌꯥꯝ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯒꯤ ꯆꯨꯝꯕꯅꯦ ꯑꯩꯁꯨ ꯑꯉꯥꯡꯕ ꯂꯤꯠꯂꯝꯃꯦ ꯑꯉꯥꯡꯕ ꯃꯆꯨ ꯃꯥꯟꯅꯗꯦ ꯑꯩꯅ ꯀꯩꯅꯣꯅꯦ ꯑꯩꯅ ꯗꯥꯛ ꯑꯣꯏꯕ ꯃꯥꯅ ꯃꯦꯔꯨꯟ ꯈꯔ ꯆꯪꯉꯤ ꯗꯥꯛ ꯔꯦꯗ ꯅꯪꯅ ꯃꯤ ꯍꯥꯠꯄ ꯑꯩꯅ ꯄꯨꯡꯁꯝ ꯃꯥꯏ ꯗ꯭ꯔꯦꯁ ꯁꯤꯟꯕ ꯆꯠꯂꯅꯤ ꯗ꯭ꯔꯦꯁ ꯁꯤꯟꯕ ꯆꯠꯂ ꯔꯦꯗ ꯑꯃ ꯂꯤꯠꯂꯣ ꯑꯩ ꯂꯥꯛꯀꯦ ꯆꯥꯕ ꯊꯛꯄꯤ ꯄꯤꯕꯤꯌꯣ ꯅꯪꯁꯦ ꯅꯪꯁꯦ ꯂꯥꯛꯑꯣ ꯆꯥꯅꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯟꯊꯦꯡꯕꯁꯨ ꯀꯣꯏꯕ ꯄꯨꯕꯤꯕ ꯇꯥꯔꯦ ꯆꯥꯅꯕꯗꯣ ꯂꯩꯔꯛꯑꯣ ꯍꯣꯅꯤꯗꯤ ꯌꯥꯝ ꯀꯦꯗꯕ ꯃꯥꯜꯂꯦ ꯌꯥꯝ ꯀꯦꯗꯦ ꯁꯤꯝꯄꯜ ꯁꯟꯇꯦꯟ ꯍꯥꯏꯕꯨ ꯀꯩ ꯅꯣꯏ ꯈꯔ ꯀꯦꯔꯨꯔꯗꯤ ꯐꯨꯠ ꯃꯥꯜꯂꯦ ꯁꯟꯇꯦꯟ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯈꯪꯗꯤꯌꯦ ꯌꯦꯡꯊꯣꯏ ꯃꯣꯟꯁꯝꯗ ꯍꯪꯕꯤꯔꯣ ꯃꯥꯗꯤ ꯁꯟꯊꯦꯟꯒꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏ ꯈꯪꯕꯅꯤ ꯁꯟꯊꯦꯟꯒꯤ ꯃꯦꯞ ꯄꯥꯏꯕ ꯅꯨꯄꯥꯅꯤ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯟꯊꯦꯜꯒꯤ ꯍꯤꯁꯇ꯭ꯔꯤ ꯄꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯅꯍꯥꯛ ꯑꯁꯤ ꯃꯣꯁꯦꯁ ꯑꯩꯕꯨ ꯐꯨꯈꯤꯕꯅꯦ ꯐꯨꯗꯦꯗ ꯐꯨꯗꯕꯅꯤ ꯕꯥꯆꯧꯅꯈꯔ ꯌꯩꯒꯤꯕꯗꯣ ꯃꯥꯔꯀꯦꯠꯀꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯥꯅ ꯑꯩꯈꯣꯏ ꯕꯥ ꯁꯥꯊꯤꯅꯤ ꯀꯩꯅꯣ ꯂꯨꯖꯗꯕꯒꯤ ꯀꯦꯗꯕ ꯃꯥꯜꯂꯤꯅꯦ ꯃꯥ ꯂꯣꯏ ꯈꯪꯕꯤꯔꯦ ꯅꯪ ꯂꯣꯏ ꯄꯥꯜꯂꯤꯅꯦ ꯑꯩꯒꯤ ꯏꯔꯨ ꯂꯨꯖꯕꯁꯨ ꯂꯨꯖꯗꯕꯁꯨ ꯑꯩ
ꯉꯁꯥꯏꯒꯤ ꯏꯔꯨ ꯂꯨꯖꯕꯁꯨ ꯂꯨꯖꯗꯕꯁꯨ ꯃꯥꯜꯂꯦ ꯈꯪꯉꯕꯁꯤꯅꯗꯤ ꯀꯔꯤꯅꯣ ꯅꯪ ꯈꯜꯂꯤꯗꯣ ꯋꯥꯈꯜꯗ ꯑꯩ ꯇꯨꯡ ꯀꯣꯏꯅ ꯂꯩꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯤꯁꯇ꯭ꯔꯤ ꯏꯕꯤꯒꯦ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯥꯅꯅꯦ ꯍꯤꯁꯇ꯭ꯔꯤ ꯏꯕ ꯃꯤꯅꯤꯅ ꯑꯩꯅ ꯇꯧꯕ ꯈꯪꯖꯔꯛꯄꯗꯣ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏ ꯈꯪꯉꯒꯗꯤ ꯉꯁꯤꯒꯤ ꯂꯦꯇꯔꯟ ꯀꯌꯥꯔꯛ ꯆꯠꯀꯦꯁꯨ ꯃꯥ ꯈꯪꯉꯝꯗꯧ ꯃꯥꯟꯖꯜꯂꯛꯇ꯭ꯔꯣ ꯆꯤꯡꯅꯩꯅꯦ ꯑꯩꯗꯤ ꯑꯗꯨꯕꯨꯗꯤ ꯃꯣꯁꯦꯁ ꯑꯩꯈꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯨꯅꯤ ꯏꯀꯥꯏꯖꯩ ꯍꯥꯏ ꯏꯀꯥꯏꯌꯨ ꯍꯥꯏ ꯅꯪꯕꯨ ꯏꯀꯥꯏꯕ ꯈꯪꯕ꯭ꯔꯅꯦ ꯈꯥꯡꯉꯦꯕ ꯔꯥꯃꯦꯁꯣꯔ ꯍꯥꯏ ꯍꯥꯏꯔꯒ ꯍꯜꯂꯣ ꯈꯨꯔꯨꯝꯖꯔꯤ ꯁꯦꯞ ꯋꯥꯇꯔ ꯁꯦꯞ ꯐ꯭ꯌꯨꯆꯔ ꯑꯩ ꯏꯔꯨꯖꯩꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯍꯧꯖꯤꯛꯀꯤ ꯑꯩ ꯃꯇꯝꯗ ꯄꯥꯔꯇꯤ ꯁꯦꯞ ꯑꯣꯏꯕꯁꯤꯅꯦ ꯌꯥꯝ ꯆꯠꯄꯅꯤꯅꯀꯣ ꯐꯩ ꯏꯔꯨꯖꯩꯀꯣ ꯈꯔ ꯂꯩꯔꯒ ꯏꯁꯤꯡ ꯐꯪꯉꯛꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯇꯨꯡꯒꯤ ꯃꯤꯔꯣꯟꯅ ꯍꯤꯡꯍꯧꯅꯕꯒꯤ ꯐꯔꯦ ꯉꯥꯏꯍꯥꯛ ꯊꯥꯔꯝꯃꯣ ꯑꯩ ꯑꯃꯨꯛ ꯆꯪꯉꯛꯀꯦ ꯍꯣꯏ ꯍꯣꯏ ꯍꯥꯝꯃꯨꯔꯣ ꯕꯥꯏ ꯃꯣꯁꯦꯁ ꯑꯩ ꯑꯦꯂꯦꯟꯅꯤ ꯑꯩ ꯑꯦꯂꯦꯟ ꯌꯥꯏ ꯌꯦꯡꯈꯣꯏꯅ ꯌꯦꯡꯈꯣꯏ ꯃꯣꯁꯟꯁꯦ ꯑꯦꯂꯦꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯃꯁꯛ ꯌꯥꯝ ꯊꯤꯕꯗꯣ ꯁ꯭ꯇꯦꯞ ꯃꯅꯤꯄꯨꯔ ꯑꯦꯂꯦꯟ ꯍꯥꯏꯕꯗꯤ ꯃꯁꯛ ꯌꯥꯝ Hello ꯊꯤꯕꯗꯣ Abena hello ꯍꯥꯏ 6 legend 6 like ꯑꯕꯦꯅꯥꯎ ꯑꯩꯈꯣꯏꯒꯤ ꯂꯨꯛꯁꯦ ꯑꯝꯇ ꯌꯦꯡꯉꯒ ꯀꯃꯦꯟ ꯃꯆꯥ ꯑꯃ ꯄꯤꯔꯛꯎ ꯐꯖꯕ꯭ꯔꯣ ꯅꯆꯦꯁꯦ ꯉꯁꯤꯁꯦ ꯈꯔ ꯀꯦꯁꯟꯕꯅꯦ ꯌꯥꯗ꯭ꯔꯕꯣ ꯀꯅꯥꯅ ꯍꯦꯟꯒꯦ ꯌꯦꯡꯉꯣ ꯀꯦꯔꯗꯤ ꯚꯨꯠ ꯃꯥꯜꯂꯦ ꯍꯌꯦꯡ ꯀꯦꯗꯕꯤ ꯊꯥꯔꯛꯀꯦ ꯑꯗꯨ ꯌꯦꯡꯉꯣ ꯑꯩꯒꯤ ꯃꯥꯏꯅ ꯄꯨꯔꯥ ꯊꯤꯔꯒꯁꯨꯀꯣ ꯂꯩꯗꯅ ꯊꯥꯖ ꯃꯥꯟꯕꯤꯒ ꯍꯥꯏꯅꯕꯗꯣ ꯄꯨꯔꯅꯤꯃꯥ ꯊꯥꯖꯕꯨ ꯉꯝꯖꯕꯤꯅꯦ ꯃꯥꯒꯤ ꯁꯦꯞꯁꯤꯕꯨ ꯍꯥꯏꯕꯅꯤꯀꯣ ꯃꯥꯏꯊꯣꯡꯅꯤ ꯁꯦꯞꯁꯤꯒꯤ ꯋꯥꯔꯤꯅꯦ ꯑꯇꯩ ꯑꯩꯒꯤ ꯋꯥꯔꯤ ꯃꯥꯏꯁꯤꯅ ꯅꯠꯇꯦ ꯀꯔꯤ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯇꯩ ꯊꯝꯆꯦꯠꯅ ꯌꯥꯎꯗꯦꯀꯣ ꯑꯥꯎ ꯌꯥꯝ ꯌꯥꯝ ꯐꯖꯩꯌꯦ ꯀꯅꯥꯅ ꯍꯦꯟꯒꯦ ꯌꯥꯝ ꯍꯪꯖꯅꯤꯡꯕꯗꯣ ꯑꯉꯥꯡꯒꯩꯅ ꯅꯩꯁꯜꯂꯗꯣꯏꯅꯤ ꯏꯆꯦ ꯑꯍꯨꯝ ꯁꯛꯊꯤꯕꯤ ꯍꯥꯎ ꯑꯗꯨꯃꯥꯏꯅ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯍꯥꯏꯔꯛꯀꯅꯣ ꯁꯛ ꯐꯕ ꯏꯁꯪ ꯃꯥꯟꯕꯣ ꯃꯣꯁꯦꯁ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯍꯩꯕꯒꯤ ꯀꯦꯁꯟꯅꯕꯅ ꯍꯦꯜꯂꯦ ꯍꯥꯏ ꯊꯤꯔꯒꯁꯨ ꯏꯕꯥꯅꯤ ꯃꯦꯀꯞ ꯃꯃꯜ ꯃꯥꯡꯉꯦ ꯊꯤꯔꯒꯁꯨ ꯊꯥꯖ ꯊꯤꯔꯒꯁꯨ ꯃꯥꯟꯕꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯊꯥꯖ ꯊꯤꯖꯔꯒꯁꯨꯀꯣ ꯃꯥꯟꯕꯤꯅꯦ ꯃꯅꯤꯄꯨꯔꯤ ꯑꯃꯔꯖꯤꯠ ꯑꯍꯨꯝꯁꯦ ꯋꯥꯔꯗ ꯃꯤꯁ ꯑꯍꯨꯝꯁꯦ ꯑꯩꯗꯧꯅ ꯑꯩꯗꯤ ꯁꯛ ꯃꯁꯛ ꯂꯣꯏ ꯂꯣꯏ ꯐꯖꯩ ꯅꯪꯒ ꯁꯦꯁ ꯃꯥꯟꯅꯩꯌꯦ ꯂꯩꯔꯦ. ꯑꯩꯅ ꯈꯜꯂꯤꯅꯦ ꯅꯪꯁꯦ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯗꯤꯄꯤꯗꯁꯨ ꯃꯥꯏ ꯃꯤꯠ ꯂꯣꯏ ꯈꯨꯝꯖꯤꯜꯂꯦ ꯑꯩ ꯒ꯭ꯔꯥꯃꯥꯗꯤ ꯅꯪ ꯌꯦꯡꯗꯦ ꯁꯤꯡꯅꯕꯗ ꯐꯖꯔꯝꯕꯒꯤ ꯑꯩꯈꯣꯏꯁꯨ ꯐꯖꯕ ꯐꯪꯖꯕꯅꯦ ꯃꯥꯅꯦ ꯑꯗꯣ ꯗꯤꯄꯤꯁꯤꯗꯁꯨ ꯈꯔ ꯃꯄꯥꯟ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯃꯆꯦꯠꯇꯪ ꯀꯥꯡꯖꯕꯅꯦ ꯎꯠꯂꯤꯀꯣ ꯐꯖꯕꯅꯤꯅ ꯄꯨꯂꯞ ꯎꯕ ꯄꯥꯝꯃꯨꯕ ꯁꯅꯥꯊꯣꯏꯁꯦ ꯑꯩꯅ ꯀꯅꯥꯅꯣ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩ ꯏꯁꯄꯦꯛ ꯎꯞꯇꯕꯒꯤ ꯑꯣꯏꯔꯝꯃꯦ ꯅꯪꯗ ꯑꯅꯣ ꯀꯥꯁꯨ ꯀꯌꯥ ꯐꯖꯔꯅꯤ ꯁꯥꯊꯤꯅꯤ ꯌꯦꯡꯉꯨꯀꯣ ꯃꯃꯤꯠꯁꯨ ꯃꯔꯤ ꯒꯥꯟꯙꯤꯗ ꯑꯅꯣ ꯎꯞꯄ ꯑꯩ ꯃꯥꯜꯍꯟꯅꯤꯡꯕꯣ ꯅꯪ ꯁꯛꯀꯥꯁꯦ ꯏꯁꯄꯦꯛꯁꯨ ꯈꯪꯖꯟꯗ꯭ꯔꯤꯅꯦꯕ ꯎꯞꯁꯟꯒꯦ ꯎꯞꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯎꯞꯁꯟꯅꯤꯀꯣ ꯁꯥꯎꯅꯤꯡꯗꯅ ꯃꯣꯏ ꯎꯞꯁꯟꯅꯔꯦ ꯑꯩꯈꯣꯏꯁꯨ ꯎꯞꯁꯜꯂꯁꯤꯔꯥ ꯍꯣꯔꯦꯟ ꯁꯥꯏꯒ ꯎꯞꯁꯜꯂꯒ ꯃꯦꯁꯦꯁ ꯊꯥꯔꯛꯑꯣꯌꯦ ꯍꯥꯏꯗꯤ ꯃꯥ ꯀꯃꯦꯟ ꯄꯥꯕꯅꯦ ꯁꯤ ꯑꯩꯗꯣ ꯃꯤꯠꯁꯦ ꯑꯔꯥꯞꯄ ꯎꯗꯦꯕ ꯍꯥꯏ ꯍꯦꯜꯂꯣ ꯃꯤꯠ ꯌꯥꯝ ꯁꯣꯛꯑꯦꯕ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯕꯨ ꯎꯗꯕ ꯁꯤꯗ ꯄꯥꯕꯅꯦ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯠꯄꯤꯔꯣ ꯍꯥꯏꯈ꯭ꯔꯦ ꯍꯥꯠꯄꯤꯔꯣ ꯃꯌꯥꯝ ꯑꯩ ꯍꯤꯡꯅꯤꯡꯗꯦꯍꯦ ꯄꯣꯟꯁꯤ ꯄꯨꯟꯁꯤ ꯊꯥꯡ ꯑꯃ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯅꯪꯕꯨ ꯍꯥꯠꯂꯒ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯐꯥꯒꯤ ꯇꯧꯅꯤ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯍꯤꯡꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯌꯦꯡꯅ ꯌꯦꯡꯅ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯁꯤꯌꯔ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯃꯣꯁꯦꯁ ꯍꯣꯏ ꯌꯥꯒꯅꯤ ꯃꯤꯁ ꯑꯍꯨꯝ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯑꯃ ꯆꯠꯆꯔꯨꯏ ꯍꯜꯂꯛꯇ ꯉꯥꯏꯖꯔꯤꯌꯦ ꯗꯣꯈꯤꯅꯥ ꯌꯦꯟꯅꯁꯦ ꯁꯅꯥꯊꯣꯏꯒꯁꯦ ꯑꯗꯨꯗꯤ ꯂꯤꯡꯖꯦꯜꯅꯕꯅꯤꯒꯤ ꯐꯨꯔꯤꯠꯁꯦ ꯃꯥꯟꯅꯩꯌꯦ ꯃꯆꯨ ꯃꯥꯟꯅꯕꯅꯦꯀꯣ ꯑꯇꯩ ꯃꯥꯟꯅꯗꯦ ꯑꯗꯨ ꯃꯆꯨꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯌꯥꯝ ꯑꯇꯩ ꯃꯥꯟꯅꯗꯦ ꯔꯦꯠ ꯑꯃ ꯂꯤꯠꯂꯨꯁꯨ ꯑꯩ ꯆꯠꯂꯣ ꯇꯣꯉꯥꯟꯕ ꯑꯩ ꯑꯩꯒ ꯐꯨꯔꯤꯠ ꯃꯥꯟꯅꯗꯕꯅꯦ ꯂꯤꯠꯀꯗꯣꯏꯅꯦ ꯃꯥꯟꯅꯕ ꯃꯥꯜꯂꯤꯔꯕ ꯉꯁꯥꯏꯒꯤ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯐꯨꯔꯤꯠꯇꯤ ꯐꯖꯕ ꯀꯌꯥ ꯃꯦꯀꯞꯁꯦ ꯈꯤꯇꯪ ꯗꯈꯤꯅꯥ ꯇꯧꯔꯛꯇꯦ ꯄꯥꯝꯃꯕꯅꯦ ꯃꯤꯁ ꯑꯍꯨꯝ ꯉꯥ ꯊꯣꯡꯕ ꯑꯗꯨꯗꯤ ꯉꯥ ꯊꯣꯡꯕ ꯄꯨꯔꯛꯇ꯭ꯔꯣ ꯍꯥꯏꯔꯄꯤꯔꯛꯑꯣ ꯆꯥꯛ ꯈꯣꯟꯖꯦꯜ ꯐꯖꯩ ꯐꯨꯠꯕꯣꯜ ꯁꯥꯟꯅꯧ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯛ ꯁꯥꯟꯅꯖꯒꯦ ꯌꯨ ꯁꯥꯟꯅꯒꯦ ꯌꯨ ꯈꯜꯂꯝꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯁꯨ ꯈꯣꯟꯖꯦꯜ ꯐꯖꯩ ꯍꯥꯏꯁꯦ ꯑꯩꯗꯤ ꯅꯪꯅ ꯄꯨꯡ ꯌꯩꯒꯦ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯑꯩꯅ ꯇꯧꯔꯝꯕꯅꯦ ꯈꯪꯉꯦꯕ ꯅꯠꯇꯦ ꯑꯩꯗꯤ ꯈꯣꯟꯖꯦꯜ ꯐꯖꯕꯁꯦ ꯈꯔ ꯊꯥꯕꯜ ꯄꯥꯎ ꯆꯣꯡꯁꯤꯔ ꯄꯥꯔꯛꯑꯣ ꯑꯝꯇ ꯇꯥꯒꯦ ꯄꯥꯔꯛꯀꯦ ꯃꯌꯥꯏꯒꯤꯅ ꯈꯔ ꯄꯤꯛꯄ ꯃꯤ ꯃꯥꯜꯂꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯟꯕꯅꯦ ꯃꯥꯁꯦ ꯃꯥꯟꯕ ꯑꯣꯏꯔꯝꯅꯤ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯀꯦꯃꯦꯔꯥꯗ ꯂꯣꯏ ꯆꯥꯎꯕꯅꯤ ꯄꯤꯛꯁꯟꯕꯅꯦ ꯃꯃꯥꯏꯁꯨ ꯄꯤꯛꯁꯜꯂꯦ ꯑꯩ ꯃꯥꯏꯁꯨ ꯇꯔꯦꯠ ꯑꯩꯉꯣꯟꯗꯒꯤ ꯃꯈꯥꯏ ꯍꯦꯟꯅ ꯄꯥꯎ ꯌꯥꯝ ꯊꯥꯖ ꯇꯥꯅꯤꯡꯉ ꯃꯥꯟꯕꯤ ꯃꯥꯜꯂꯦ ꯑꯣꯏꯕꯅꯦ ꯃꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜ ꯍꯧꯖꯤꯛ ꯐꯣꯇꯣ ꯃꯅꯤꯄꯨꯔꯗ ꯔꯥꯗꯤ ꯄꯥꯎ ꯄꯥꯖꯔꯤ ꯄꯨꯖꯔꯛꯏ
ꯄꯀꯧꯔꯥꯗꯅꯦ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯑꯩ ꯆꯥꯅꯤꯡꯉꯦ ꯅꯪ ꯄꯀꯧꯔꯥ ꯄꯜꯂꯛꯑꯒꯕꯀꯣ ꯑꯩ ꯒ꯭ꯌꯥꯟ ꯂꯩ ꯅꯤꯡꯁꯤꯡꯉꯛꯏꯗ ꯇꯔꯦꯠ ꯃꯈꯥꯏ ꯄꯥꯎ ꯑꯥꯒꯁꯄꯥꯅꯤ ꯏꯝꯐꯥꯜ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯄꯥꯖꯔꯤ ꯉꯁꯤ ꯅꯩꯈꯥꯏꯕꯤ ꯇꯤꯝꯅ ꯂꯥꯏꯚ ꯊꯥꯕꯗ ꯌꯦꯡꯈꯣꯏ ꯃꯣꯁꯟ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯍꯥꯛ ꯁꯟꯊꯦꯜꯒꯤ ꯍꯤꯁꯇ꯭ꯔꯤ ꯊꯤꯒꯠꯂꯨꯕꯅꯤ ꯍꯥꯏꯕꯗꯒꯤ ꯁꯟꯊꯦꯜꯒꯤ ꯃꯤꯌꯥꯝꯅ ꯐꯥꯗꯅ ꯃꯔꯨ ꯀꯣꯛꯈ꯭ꯔꯦ ꯍꯥꯏ ꯄꯥꯎꯁꯦ ꯃꯔꯛꯊꯛꯅ ꯑꯩꯈꯣꯏꯒꯤ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛꯇ ꯁꯝꯁꯦ ꯊꯥꯗꯣꯛꯄꯗ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯁꯦ ꯊꯥꯗꯣꯛꯇꯅ ꯊꯥꯗꯣꯔꯛꯄꯒꯤꯀꯣ ꯃꯔꯦꯡꯁꯨ ꯆꯠꯂꯦ ꯑꯩꯒꯤ ꯁꯝꯁꯤꯗ ꯊꯥꯗꯣꯔꯛꯑꯕꯗꯤ ꯏꯇꯦꯟ ꯑꯩꯒꯤ ꯐꯖꯕꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯎꯍꯟꯅꯤꯡꯗꯗꯅ ꯁꯝꯁꯦ ꯅꯍꯥꯟꯗꯒꯤ ꯄꯨꯟꯁꯤꯟꯕꯅꯦꯕ ꯑꯩ ꯄꯤꯛꯄ ꯃꯥꯜꯂꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯦ ꯆꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯥꯎꯋꯦ ꯍꯥꯏꯖꯕꯅꯤ ꯊꯤꯅ ꯃꯤꯁ ꯑꯍꯨꯝꯁꯦ ꯑꯩꯗꯤ ꯉꯁꯤꯅ ꯐꯥꯔꯁ ꯗꯦꯅꯤ ꯂꯥꯏꯐꯁꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯤꯌꯣ ꯃꯇꯨꯡꯗꯁꯨ ꯌꯦꯡꯕꯤꯌꯣ ꯅꯨꯡꯇꯤꯒꯤ ꯄꯨꯡ 8:30 ꯍꯣꯏ ꯊꯥꯔꯛꯀꯅꯤ ꯉꯁꯤꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯀꯞ ꯇꯧꯔꯤꯉꯩꯗ ꯊꯦꯡꯈꯤꯕꯅꯦ ꯆꯠꯂꯨꯔꯦ ꯑꯩꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯤꯛꯇꯤ ꯃꯥꯂꯦꯝꯗ ꯅꯪꯒꯨꯝ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯍꯜꯂꯣ ꯑꯩꯁꯨ ꯅꯪꯒꯤ ꯑꯣꯏꯕꯤꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯪꯍꯜꯂꯣ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯆꯤꯟꯕꯤꯔꯣ ꯅꯊꯨꯝꯁꯦ ꯄꯨꯡ ꯀꯌꯥꯗꯩ ꯀꯌꯥꯐꯥꯎ ꯊꯥꯒꯦ ꯄꯨꯡ ꯉꯁꯤꯗꯤ ꯊꯦꯡꯅ ꯊꯥꯔꯅꯤꯍꯦ ꯉꯁꯤ 8:30 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯟꯕꯗꯤꯀꯣ ꯍꯧꯋꯦꯕꯀꯣ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯣꯏ ꯂꯣꯏꯁꯜꯂꯦ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯣ ꯄꯨꯡ 9ꯗꯤ ꯑꯗꯨꯝ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯂꯣꯏꯁꯟꯕꯁꯦ 10 ꯐꯥꯎꯗꯤ ꯇꯥꯔꯔꯣꯏ 9 ꯃꯃꯥꯡꯗꯗꯤ ꯁꯨꯡꯂꯣꯏ ꯂꯣꯏꯁꯟꯗ꯭ꯔꯦꯕ 9 ꯃꯇꯨꯡ 9 ꯍꯥꯏꯇꯥꯔꯦ ꯃꯈꯥꯏ ꯉꯁꯤꯗꯤ 10ꯗ ꯂꯣꯏꯁꯤꯜꯂꯛꯄꯁꯨ ꯌꯥꯅ ꯂꯩꯔꯤ ꯅꯣꯏ ꯑꯍꯨꯝꯁꯦ ꯂꯣꯏ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯁꯨꯀꯦ ꯀꯦꯗꯅ ꯕ꯭ꯌꯨꯇꯤꯐꯨꯜ ꯅꯪꯁꯦ ꯑꯩꯒꯤ ꯁꯨꯡꯀꯦ ꯀꯦꯗ ꯀꯔꯝꯕꯅꯣ ꯗꯦꯟ ꯌꯥꯝ ꯀꯥꯡꯒꯟ ꯆꯥꯎ ꯍꯥꯏꯁꯤꯔꯣ ꯁꯥꯡꯕ ꯁꯥꯅꯨ ꯅꯪꯁꯤ ꯎꯆꯤ ꯑꯩꯒꯤ ꯃꯈꯨꯝꯗꯒꯤ ꯀꯅꯥꯅꯣ ꯊꯣꯛꯂꯛꯄꯗꯨ ꯑꯩ ꯍꯧꯋꯦ ꯀꯥꯏꯅꯒ ꯆꯦ ꯂꯤꯡꯖꯦꯜ ꯏꯁꯩ ꯐꯖꯩꯌꯦ ꯌꯦꯡꯈꯣꯏ ꯃꯣꯁꯟꯁꯤꯅ ꯑꯩꯁꯦ ꯌꯥꯝꯅ ꯄꯤꯛꯄ ꯃꯤꯁꯤꯅꯦꯁꯦ ꯈꯟꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯑꯩꯒꯤ ꯉꯛꯁꯦꯀꯣ ꯁꯨꯝ ꯅꯣꯡꯈꯠꯀꯤ ꯁꯨꯃꯥꯏꯅ ꯄꯥꯔꯒ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯅꯋꯥꯡꯁꯤ ꯎꯗ꯭ꯔꯣ ꯐꯝꯕꯗ ꯑꯩ ꯀꯣꯛ ꯃꯇꯣꯟꯁꯦ ꯎꯗ꯭ꯔꯤꯁꯤ ꯎꯗ꯭ꯔꯥ ꯃꯥ ꯂꯣꯏ ꯋꯥꯡꯈꯠꯅꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪ ꯌꯥꯝ ꯄꯤꯛꯑꯦ ꯍꯥꯏꯕ ꯀꯦꯃꯦꯔꯥꯗ ꯌꯥꯗꯦꯕ ꯑꯩ ꯀꯦꯃꯦꯔꯥꯗ ꯄꯤꯛꯁꯟꯕꯩꯔ ꯈꯪꯗꯦꯕ ꯅꯪꯒꯤ ꯃꯁꯥꯒꯤ ꯈꯔ ꯂꯧꯊꯣꯛꯄꯤ ꯃꯥꯜꯂꯦꯕ ꯃꯁꯥꯒꯤ ꯁꯨꯡꯆꯟꯕꯅꯤ ꯇꯣꯏ ꯁꯥꯏꯅ ꯊꯦꯛꯇꯣꯛꯑꯁꯨ ꯌꯥꯏꯗꯦ ꯃꯁꯥꯏꯁꯦ ꯑꯩꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯤꯁ ꯑꯍꯨꯝꯁꯦ ꯕꯂꯥ ꯁꯣꯃꯥ ꯇꯣꯟꯊꯣꯏ ꯃꯥꯜꯂꯤ ꯀꯅꯥꯅ ꯇꯣꯟꯊꯣꯏꯅ ꯑꯩ ꯀꯅꯥꯅ ꯕꯂꯥꯅꯣ ꯀꯅꯥꯅ ꯁꯣꯃꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯒꯦ ꯇꯥꯗꯣꯏ ꯉꯥꯏꯂꯦ ꯀꯔꯝꯕꯅ ꯀꯔꯝꯕꯅꯣ ꯍꯥꯏꯔꯣ ꯑꯩꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯔꯦ ꯃꯥꯅ ꯍꯥꯏꯔꯛꯀꯗꯣꯏ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯦꯃꯦꯔꯥꯗꯅ ꯄꯤꯛꯁꯜꯂꯤꯁꯦ ꯑꯁꯦꯡꯕꯗꯤ ꯆꯥꯎꯋꯤꯀꯣ ꯁꯨꯃꯥꯏꯒꯤ ꯁꯦꯟꯁ ꯍꯨꯝꯂꯛꯂꯦ ꯑꯉꯥꯎꯕ ꯃꯥꯂꯪꯁꯨ ꯃꯥꯏꯀꯩ ꯈꯟꯗ ꯔꯦꯠꯅ ꯕꯂꯥ ꯃꯥꯜꯂꯤ ꯅꯪꯅꯤ ꯕꯂꯥ ꯁꯅꯥꯊꯣꯏꯅ ꯇꯣꯟꯊꯣꯏ ꯍꯥꯏ ꯅꯪꯅꯤ ꯏꯕꯦꯝꯃ ꯕꯂꯥ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯗ꯭ꯔꯥ ꯑꯩ ꯇꯣꯟꯊꯣꯏ ꯃꯥꯜꯂꯦ ꯃꯥꯜꯁꯨ ꯃꯥꯟꯕ ꯕꯂꯥ ꯍꯥꯏꯁꯦ ꯑꯩꯔꯣ ꯃꯤꯠꯇ ꯈꯔ ꯃꯥꯟꯅꯕ ꯋꯥꯅꯦ ꯕꯂꯥ ꯁꯣꯃꯥ ꯇꯣꯟꯊꯣꯏ ꯀꯞꯅꯤꯡꯉꯦ ꯑꯗꯨ ꯇꯥꯔꯦ ꯔꯦꯠꯅ ꯕꯂꯥ ꯃꯥꯜꯂꯤ ꯁꯅꯥꯊꯣꯏ ꯁꯣꯃꯥꯅ ꯅꯪ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯌꯦꯡꯈꯩꯗꯤ ꯐꯨꯔꯤꯠ ꯃꯆꯨ ꯆꯞ ꯃꯥꯟꯅꯅ ꯂꯤꯠꯂꯛꯀꯅꯤ ꯂꯩꯇ꯭ꯔꯕꯁꯨ ꯁꯣꯜꯂ ꯂꯤꯠꯀꯅꯤ ꯂꯩꯇ꯭ꯔꯦꯗꯅ ꯋꯥꯏꯔꯅꯤ ꯂꯩꯇ꯭ꯔꯕꯅꯤꯅꯦ ꯁꯣꯜꯂꯒ ꯍꯦꯛ ꯂꯤꯠꯂꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯁꯣꯜꯂꯛꯀꯅꯤ ꯑꯦꯛꯇꯤꯡ ꯇꯧꯔꯛꯑꯣ ꯀꯅꯥꯒꯤ ꯑꯦꯛꯇꯤꯡ ꯄꯥꯝꯃꯤ ꯀꯅꯥꯒꯤ ꯀꯔꯤꯒꯤ ꯑꯦꯛꯇꯤꯡꯅꯣ ꯑꯁꯤ ꯊꯣꯛꯂꯛꯇ꯭ꯔꯕ ꯃꯇꯥꯏꯒꯤ ꯔꯦꯠꯅ ꯁꯣꯃꯥ ꯃꯇꯥꯏꯒꯤ ꯔꯦꯠꯅ ꯁꯣꯃꯥ ꯑꯩꯅ ꯇꯣꯟꯊꯣꯏ ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯁꯅꯥꯊꯣꯏꯅ ꯇꯣꯟꯊꯣꯏ ꯑꯣ ꯃꯤ ꯑꯃꯅ ꯁꯤꯅ ꯃꯤꯁꯦ ꯃꯥꯟꯅꯗꯦ ꯃꯇꯥꯏꯒꯤ ꯔꯦꯠꯅ ꯁꯣꯃꯥ ꯍꯥꯏꯔꯦ ꯑꯩꯅ ꯇꯣꯟꯊꯣꯏ ꯌꯥꯝꯅ ꯍꯩꯕꯤꯗꯣ ꯍꯨꯝꯂꯛꯂꯦ ꯕꯜꯂꯥꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯔꯛꯀꯦ ꯑꯗꯨꯗꯤ ꯇꯧꯔꯣ ꯇꯥꯃꯣꯌꯥꯏ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯇꯥꯃꯣꯌꯥꯏ ꯃꯇꯥꯏꯒꯤ ꯔꯦꯠꯅ ꯁꯣꯃꯥ ꯁꯣꯃꯥꯒꯤ ꯗꯥꯏꯂꯣꯛ ꯄꯥꯝꯃꯦ ꯁꯣꯃꯥꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯔꯛꯑꯣ ꯁꯣꯃꯥꯁꯦ ꯅꯪ ꯌꯥꯝ ꯄꯪꯉꯤꯗꯣ ꯀꯩꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯣꯏ ꯕꯦꯝꯃ ꯇꯧꯕ ꯑꯃ ꯂꯩꯕꯗꯣ ꯈꯪꯗ꯭ꯔꯣ ꯑꯩ ꯁꯣꯃꯥꯒꯤ ꯗꯥꯏꯂꯣꯛ ꯈꯪꯗꯦꯕ ꯁꯣꯃꯥꯒꯤ ꯑꯦꯛꯇꯤꯡ ꯇꯧꯔꯛꯑꯣ ꯊꯣꯏꯁꯥꯅ ꯇꯣꯟꯊꯣꯏꯗꯨꯗꯤ ꯋꯦꯅꯦꯁꯗꯦ ꯃꯥꯔꯀꯦꯠꯇꯒꯤ ꯑꯍꯨꯝꯁꯦ ꯂꯩꯕꯤꯔꯛꯀꯦ ꯑꯩ ꯏꯃꯥ ꯌꯥꯝ ꯂꯩꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯌꯦ ꯋꯦꯅꯁꯗꯦꯗꯒꯤ ꯑꯣꯏꯔꯁꯨ ꯋꯥꯏꯔꯁꯦ ꯁꯟꯗꯦꯗꯒꯤ ꯃꯥꯔꯀꯦꯠꯇꯩ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯋꯦꯜꯀꯝ ꯐꯨꯔꯤꯠꯅꯦ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯃꯤꯠꯆꯤ ꯃꯤꯠꯆꯤ ꯈꯠꯄꯤꯗꯣꯟꯗ ꯃꯤꯠ ꯅꯥꯕ ꯃꯤꯠꯆꯤ ꯈꯠꯄꯤꯔꯛꯑꯣꯌꯦ
ꯑꯩꯗꯤ ꯍꯩꯇꯦꯀꯣ ꯈꯜꯂꯒꯕꯅꯤ ꯑꯩꯒꯤ ꯍꯩꯖꯕ ꯍꯥꯏꯕꯨꯁꯦ ꯇꯨ ꯃꯥꯏꯗ ꯁꯤ ꯍꯩꯖꯕꯤ ꯇꯧꯕꯗ ꯕꯣꯏꯆꯥ ꯐꯤꯂꯝ ꯕꯣꯏꯆꯥ ꯐꯤꯂꯝꯒꯤ ꯇꯣꯟꯊꯣꯏꯗꯨꯗꯤ ꯀꯤꯌꯦꯕ ꯃꯥꯕꯨ ꯀꯤ ꯍꯥꯏꯔꯗꯤ ꯇꯧꯔꯅꯨ ꯇꯣꯟꯊꯣꯏ ꯑꯗ ꯃꯥꯅ ꯀꯔꯤꯕꯗꯣ ꯀꯔꯤꯕ ꯇꯥꯏꯕꯣꯂꯥ ꯕꯂꯥꯒꯤ ꯇꯧꯔꯛꯑꯣꯌꯦ ꯁꯃꯥꯏꯒꯤꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯕꯂꯥꯒꯤ ꯍꯣꯗꯦ ꯇꯥꯃꯣ ꯌꯥꯏ ꯇꯧꯕꯗꯣ ꯇꯥꯃꯣ ꯌꯥꯏ ꯆꯜꯂꯨꯔꯦ ꯍꯥꯅꯨꯛꯂꯦ ꯀꯩꯅꯣꯗ ꯃꯤꯆꯤ ꯍꯠꯈꯤꯕꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯃꯣ ꯌꯥꯏꯒꯤꯗꯨꯔꯥ ꯇꯥꯃꯣ ꯌꯥꯏꯒꯤ ꯑꯣꯏꯗꯣꯏꯕ ꯀꯩꯅꯣ ꯇꯣꯟꯊꯣꯏꯒꯤꯔꯥ ꯅꯪꯁꯦꯒꯤ ꯑꯣꯏꯍꯜꯂꯣ ꯑꯩꯁꯨ ꯅꯪꯒꯤ ꯂꯥꯏꯐꯇꯤꯀꯣ ꯉꯁꯤ ꯃꯤ ꯌꯥꯝ ꯌꯥꯝꯗꯦ ꯈꯪꯍꯟꯒꯦ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯒꯦ ꯆꯤꯟꯕꯤꯔꯣ ꯅꯆꯨꯝꯗꯣ ꯅꯞꯄꯗ ꯄꯛꯆꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯪꯍꯟꯒꯦ ꯊꯋꯥꯏ ꯃꯥ ꯏꯅꯥꯎꯄꯥ ꯅꯪꯁꯨ ꯌꯥꯎꯕ ꯃꯌꯦꯛ ꯈꯔ ꯁꯦꯡꯉꯦ ꯀꯅꯥꯅꯣ ꯍꯨ ꯏꯁ ꯏꯅꯥꯎꯄꯥ ꯏꯅꯥꯎꯄꯥ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯔꯝꯕꯅꯣ ꯃꯤꯆꯤꯟꯅ ꯄꯥꯜꯂꯦ ꯃꯤꯆꯤꯅ ꯄꯥꯟꯕꯗ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯣ ꯃꯤꯆꯤꯟ ꯑꯩ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯤꯅꯤꯠ 3 ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯉꯥꯏꯔꯝꯒꯦ ꯅꯣꯏ ꯃꯌꯥꯝ ꯑꯝꯇ ꯌꯥꯎꯍꯜꯂꯣ ꯑꯝꯇ ꯄꯤꯛꯇꯨꯗꯣ ꯁꯤꯗꯒꯦ ꯑꯝꯇ ꯌꯥꯎꯍꯜꯂꯛꯑꯣ ꯃꯥꯗꯣ ꯅꯪꯅ ꯅꯍꯥꯟꯁꯨ ꯁꯤꯗꯕꯤꯕꯒ ꯃꯦꯁꯦꯁ ꯊꯥꯖꯟꯕꯤꯕꯒ ꯇꯧꯔꯦ ꯉꯥꯡꯕꯤꯕꯒ ꯑꯗꯨꯅ ꯃꯥ ꯇꯟꯈ꯭ꯔꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯌꯥꯎꯍꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯩ ꯍꯥꯏꯅꯣ ꯀꯩꯅꯣ ꯑꯩ ꯏꯆꯦꯝꯁꯤꯁꯨ ꯂꯦꯡꯕꯤꯔꯛꯏ ꯍꯥꯏ ꯃꯥꯜꯂꯤ ꯃꯥꯁꯦ ꯂꯦꯡꯕꯤꯔꯛꯏ ꯊꯃꯣꯏ ꯐꯥꯎꯅꯤ ꯑꯩꯈꯣꯏ ꯍꯅꯨꯃꯥꯟ ꯂꯣꯏ ꯁꯥꯔꯗꯤ ꯁꯛꯁꯦ ꯁꯨꯃꯥꯏꯅ ꯑꯃ ꯇꯧꯕꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯣ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯂꯦ ꯅꯨꯡꯁꯤꯔꯦ ꯏꯅꯦꯝꯕꯣꯛ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯀꯅꯥꯅꯣ ꯑꯣꯏꯅꯥꯝ ꯂꯣꯏꯇꯥꯡ ꯑꯣꯏꯅꯥꯝ ꯂꯣꯏꯇꯥꯡ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯏꯁ ꯑꯣꯏꯅꯥꯝ ꯂꯣꯏꯇꯥꯡ ꯏꯅꯦꯝꯕꯣꯛ ꯑꯃꯗꯤ ꯏꯅꯥꯎꯄꯥ ꯏꯅꯥꯎꯄꯤ ꯑꯃꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯣ ꯀꯔꯝꯕꯅꯣꯕ ꯈꯪꯗ꯭ꯔꯦ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯂꯦ ꯅꯨꯡꯁꯤꯔꯦ ꯃꯣꯏꯅ ꯑꯩ ꯇꯣꯟꯊꯣꯏ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯅ ꯊꯣꯏꯖꯥꯒꯤ ꯄꯨꯠꯇꯣ ꯇꯧꯔꯦ ꯍꯧꯖꯤꯛ ꯃꯨꯠꯀꯤ ꯍꯩꯅꯕꯤꯗꯣ ꯇꯧꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯗꯤ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄꯒꯅꯦ ꯑꯩꯗꯤꯅꯦ ꯍꯦꯛꯇ ꯑꯣꯟꯅꯤꯡꯉꯛꯄ ꯏꯅꯦꯝꯕꯣꯛ ꯁꯤꯗꯩ ꯅꯣꯏ ꯑꯍꯨꯝ ꯂꯝꯗꯣ ꯀꯩ ꯂꯝꯗꯩꯅꯣ ꯏꯆꯥ ꯅꯨꯄꯤ 3 ꯎꯆꯤꯋꯥꯁꯨ ꯌꯥꯎꯔꯦ ꯃꯕꯥꯅꯤꯅ ꯍꯌꯦꯜꯗꯒꯤ ꯑꯩꯅ ꯎꯆꯤꯋꯥꯗꯒꯤ ꯄꯨꯟꯅ ꯍꯌꯦꯜ ꯎꯆꯤꯋꯥ ꯑꯃꯗꯤ ꯎꯆꯤꯋꯥ ꯍꯌꯦꯜ ꯆꯦꯔꯣꯅꯤ ꯀꯩ ꯃꯊꯦꯜꯅꯣ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯏꯆꯝ ꯆꯝꯕ ꯑꯆꯝꯕ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏꯒꯁꯦ ꯀꯩꯗ ꯈꯦꯠꯅꯔꯤꯒꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯆꯝꯊꯣꯡꯁꯨ ꯀꯥꯡꯁꯣꯏꯅꯤ ꯀꯥꯡꯁꯣꯏꯁꯨ ꯆꯝꯊꯣꯡꯁꯨ ꯀꯥꯡꯁꯣꯏꯅꯤ ꯀꯥꯡꯁꯣꯏꯁꯨ ꯆꯝꯊꯣꯡꯅꯤ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯑꯃꯈꯛꯅꯤ ꯇꯥꯅꯤꯡꯕꯁꯨ ꯑꯃꯈꯛꯅꯤ ꯋꯥꯔꯤꯁꯦ ꯃꯤꯡ ꯀꯔꯤ ꯀꯔꯤ ꯀꯧꯒꯦ ꯁꯂꯥꯝꯄꯥ ꯈꯪꯗ꯭ꯔꯤꯕ ꯅꯍꯥꯟꯗꯁꯨ ꯅꯣꯏꯕꯨ ꯍꯣꯅꯤꯁꯀꯔꯅꯤ ꯑꯩꯒꯤꯅ ꯁꯅꯥꯊꯣꯏ ꯑꯩꯒꯤꯅ ꯂꯤꯟꯖꯦꯟ ꯑꯩ ꯔꯣꯀꯦꯠ ꯂꯤꯟꯖꯦꯟ ꯏꯁꯇꯥꯔꯠ ꯊꯣꯏꯕꯤ ꯇꯧꯈ꯭ꯔꯦ ꯆꯠꯂꯦ ꯃꯥꯔꯁꯇ ꯆꯠꯂꯣ ꯆꯝꯊꯣꯡꯅ ꯀꯥꯡꯁꯣꯏꯅ ꯏꯌꯥꯅꯨꯄꯥ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯒꯤ ꯅꯣꯏ ꯑꯍꯨꯝꯗꯩ ꯑꯃ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯈꯜꯂꯤꯅꯦꯕ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯥꯀꯟꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯩꯗꯧꯒꯦꯕ ꯀꯦꯃꯦꯔꯥ ꯈꯨꯝꯖꯜꯂꯦ ꯀꯧꯗ꯭ꯔꯕꯅ ꯃꯄꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯤꯠ ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ
ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯊꯃꯣꯏꯗ ꯂꯣꯠꯇꯨꯗꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯤꯔꯨꯒꯅꯤ ꯇꯒꯨ ꯇꯔꯤꯛꯇ ꯌꯥ ꯅꯨꯄꯥ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯀꯔꯝꯕꯅꯣ ꯈꯜꯂꯣ ꯈꯜꯂꯣ ꯑꯩ ꯍꯥꯏ ꯌꯦꯡꯉꯒꯦ ꯍꯥꯏ ꯂꯩꯔꯦ ꯃꯄꯥꯝꯆꯥ ꯆꯪꯗꯔꯦ ꯅꯩꯔꯦ ꯁꯤꯗꯤ ꯏꯆꯥ ꯅꯨꯄꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯣ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯗꯤ ꯂꯣꯏꯇꯥꯡ ꯍꯥꯏꯁꯤ ꯅꯨꯄꯤꯅꯤ ꯃꯤꯒꯤ ꯏꯌꯥ ꯅꯨꯄꯥꯅ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯗ ꯌꯦꯡꯕ ꯃꯃꯥꯝꯆꯥ ꯃꯁꯛ ꯈ꯭ꯋꯥꯏ ꯐꯖꯕ ꯈꯟꯒꯦ ꯏꯅꯦꯝꯕꯣꯛ ꯍꯥꯏ ꯑꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯒ ꯑꯣꯏꯅꯥꯝ ꯂꯣꯏꯇꯥꯡꯒꯁꯦ ꯃꯣꯏ ꯑꯅꯤꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯦꯁꯤꯡꯒꯤ ꯕꯥꯔꯗꯦ ꯗꯦꯠ ꯀꯌꯥꯗꯅꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯕꯥꯔꯗꯦ ꯑꯩꯒꯤ ꯑꯩꯒꯤꯗꯤ ꯕꯥꯔꯗꯦꯗꯣ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤꯌꯦ ꯑꯩꯒꯤ ꯕꯥꯔꯗꯦꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯥꯒꯤ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯋꯥꯠꯂꯦ ꯑꯩꯒꯤ ꯕꯥꯔꯗꯦꯗ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯆꯍꯤ ꯂꯣꯏꯅ ꯂꯣꯏꯔꯝꯗꯥꯏꯗ ꯄꯨꯟꯁꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯁꯦ ꯑꯩ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯍꯥꯏꯗꯤ ꯑꯩꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯞ ꯑꯗꯨꯝ ꯊꯥꯗꯣꯏꯅꯤꯅ ꯅꯨꯡꯗꯥꯡꯗꯀꯣ ꯍꯌꯦꯡ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯕꯥꯔꯗꯦꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤꯗꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯛꯄꯤꯌꯣ ꯋꯥꯠꯂꯤ ꯑꯩꯕꯨ ꯑꯗꯨ ꯃꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯩꯅ ꯇꯧꯒꯅꯤ ꯑꯩꯅ ꯃꯌꯥꯝꯕꯨ ꯂꯥꯏꯚꯇ ꯑꯩꯅ ꯑꯆꯥꯄꯣꯠ ꯄꯤꯖꯒꯅꯤ ꯑꯆꯥꯄꯣꯠ ꯍꯥꯏꯔꯒ ꯉꯁꯥꯏ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯍꯧꯕꯗꯣ ꯆꯥꯁꯦ ꯄꯨꯊꯣꯔꯛꯑꯣ ꯄꯨꯊꯣꯔꯛꯎꯔꯥ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯆꯠꯂꯒ ꯍꯥꯏꯔ ꯅꯪ ꯄ꯭ꯂꯦꯠ ꯑꯃ ꯂꯤꯜꯂꯣ ꯇꯥꯏ ꯑꯧ ꯄꯥꯛꯊꯗ꯭ꯔꯁꯨ ꯆꯠꯂꯣ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯃꯥ ꯃꯥ ꯆꯠꯈ꯭ꯔꯦ ꯌꯥꯎꯍꯟꯗ꯭ꯔꯦ ꯃꯥꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯥ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯏꯌꯥ ꯅꯨꯄꯥ ꯏꯌꯥꯅꯨꯄꯥ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯦꯡꯉꯣ ꯅꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗꯩ ꯑꯃ ꯑꯃ ꯍꯥꯏꯔꯛꯑꯗꯤ ꯌꯥꯒꯗ꯭ꯔꯣ ꯌꯥꯒꯗ꯭ꯔꯣ ꯏꯆꯟꯅꯨꯄꯤ ꯑꯍꯨꯝ ꯍꯥꯏ ꯏꯅꯦꯝꯕꯣꯛ ꯁꯅꯥꯊꯣꯏꯁꯦ ꯑꯣꯏꯅ ꯍꯥꯏꯅꯕꯤꯔꯣꯌꯦ ꯅꯣꯛꯁꯜꯂꯛꯏꯁꯤꯗꯤ ꯑꯗꯨꯒ ꯅꯩꯍꯦ ꯆꯍꯤ ꯆꯍꯤ ꯀꯌꯥ ꯀꯌꯥꯅꯣ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯕꯦꯅꯥꯎꯁꯦ ꯀꯩꯅꯣ ꯃꯦꯅꯥꯎꯁ ꯀꯩꯅꯣ ꯅꯆꯦ ꯆꯍꯤ ꯍꯪꯉꯛꯏꯗꯣ ꯀꯩꯒꯤꯅꯣ ꯇꯥꯅꯤꯡꯉꯦ ꯅꯆꯦꯒꯤ ꯆꯍꯤ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯅꯧꯕ ꯋꯥꯈꯜꯁꯤꯡ ꯆꯍꯤ ꯑꯅꯝꯕꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯅꯍꯥꯟꯁꯨ ꯍꯪꯉꯦ ꯑꯗꯨꯝ ꯉꯔꯥꯡꯁꯨ ꯍꯪꯉꯦ ꯁꯥꯅ ꯂꯣꯏ ꯄꯥꯏ ꯁꯔꯨ ꯂꯥꯛꯂꯣ ꯄꯣꯂꯥꯡ ꯂꯦꯞꯂꯣ ꯃꯥꯜꯂꯦ ꯑꯩꯁꯦ ꯅꯪ ꯃꯥꯏ ꯈꯛꯇ ꯃꯥꯡꯗ ꯉꯥꯏꯔꯦ ꯍꯥꯏꯕ ꯅꯨꯡꯁꯤꯅꯕꯇ ꯉꯥꯡꯒꯗꯤ ꯊꯥꯡꯒꯠ ꯌꯥꯗ꯭ꯔꯦ ꯊꯃꯣꯏ ꯐꯥꯎ ꯌꯦꯡꯂꯕ ꯀꯥꯎꯊꯣꯛꯂꯕ ꯇꯥꯏꯕꯛꯁꯤ ꯑꯣꯏꯅꯕꯒꯤ ꯅꯣꯛꯁꯜꯂꯛꯏꯁꯤꯗꯤ ꯏꯆꯟꯅꯨꯄꯤ ꯑꯍꯨꯝ ꯁꯅꯥꯊꯣꯏ ꯀꯔꯝꯕꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯅꯦ ꯊꯥꯖ ꯃꯥꯟꯕꯤ ꯃꯥꯏꯊꯣꯡꯁꯦ ꯊꯥꯖ ꯃꯥꯟꯕꯤ ꯍꯣ ꯂꯩꯁꯥꯕꯤ ꯊꯥꯖ ꯍꯣ ꯃꯥꯟꯕꯤꯁꯦ ꯁꯅꯥꯊꯣꯏꯅꯦ ꯐꯖꯕꯤ ꯊꯥꯖ ꯃꯥꯟꯕꯤ ꯃꯥꯏꯊꯣꯡꯗꯣ ꯁꯥꯏꯔꯒ ꯍꯣ 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 ꯌꯨ ꯃꯥꯜꯂꯤꯔ ꯁꯛꯄ ꯂꯩꯁꯥꯕꯤ ꯍꯣꯅꯤ ꯀꯩꯅꯣ ꯍꯣꯅꯤ ꯍꯣꯅꯤ ꯈꯔꯕꯣ ꯆꯠꯈ꯭ꯔꯕꯣ ꯍꯥꯏꯔꯣ ꯍꯣꯅꯤ ꯆꯠꯈ꯭ꯔꯕꯣ ꯍꯥꯏꯗꯣꯏꯔꯥ ꯍꯣꯅꯤ ꯍꯣꯅꯤꯗꯣ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯃꯐꯝꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ ꯍꯣꯅꯤ ꯍꯣ ꯇꯥꯟꯊꯣꯛꯈꯔꯦ ꯍꯣ ꯍꯣ ꯂꯩꯁꯥꯕꯤ ꯍꯣ ꯂꯩꯁꯥꯡꯕꯤ ꯍꯣ ꯐꯖꯕꯤ ꯊꯥꯖ ꯃꯥꯟꯕꯤ ꯂꯤꯡꯖꯦꯜꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯃꯦꯀꯞ ꯈꯔ ꯍꯦꯟꯖꯟꯕ ꯃꯦꯀꯞꯇꯣ ꯅꯍꯥꯟꯒꯩ ꯃꯦꯀꯞꯅꯅꯦ ꯉꯁꯤ ꯃꯦꯀꯞ ꯅꯩꯕꯅꯤꯀꯣ ꯍꯥꯏ ꯏꯆꯟꯅꯨꯄꯤ ꯁꯅꯥꯊꯣꯏ ꯁꯅꯥꯊꯣꯏ ꯏꯌꯥꯅꯨꯄꯥ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯅ ꯅꯪ ꯍꯥꯏꯅꯕꯤꯌꯣ ꯍꯥꯏꯌꯦ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯥꯡꯒꯣꯟ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯥꯡꯒꯣꯟꯗ ꯑꯗꯨꯅ ꯐꯔꯅꯤꯀꯣ ꯀꯩꯗꯧꯔꯨꯅꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯃꯤ ꯑꯃ ꯎꯠꯂꯒꯦ ꯂꯤꯡꯖꯦꯜ ꯅꯪ ꯇꯞꯀꯅꯨꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯆꯦ ꯍꯣꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯣ ꯍꯥꯏ ꯃꯤꯌꯥꯝ ꯍꯣꯅꯤ ꯂꯥꯛꯑꯦ ꯍꯣꯅꯤ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ
นี่แหละนี่แหละ ย่า นี่แหละนี่เด้พระเจ้ามองแต่ไรแฮะนั่นเพิ่นกันว่าไอ้สาวเจนี่ไก่ดูสันไว้ให้บัดเฮ้ยสิ Ay, ang salad. Nahiyang ka lang. จะก็ไอ้ละไอ้ มาหังกับไปกี่เช้าเลยก hằng ว่า ta biết sao วั rồi นนี้มีอันนี้แหละที่หังกับครับวันนี้นั่งดู chiều hôm nay chiều hôm đủ เป็นโนกาน้องดำบากาหนากันน้องกันนะครับอีนี่พวกอะไรนะพาร์ตี้บางคนอาเซียนไปเนี่ยมาตามากน้ำเนี่ยไปดูเลยไปดู 로고 톡을 cái rồi nó thuốc tê 어디야? ừ 남는 톡을 봐. 따라오면 말아 많이 타. thuốc tê rồi lên trên nâng gì cái ano 렉터리야. đâu tê 아저씨가 있는 pin nó chăm thôi chứ à in publishing dresses that Colomina Hankin chị đi chụp cái hình làm được à 어디 그 담모가 이거 담모 너 유튜브 들어오자 이거 담모 렉터도 마타이 담모 chị à 미야에게 지금 못 들었네 mà chị lại chọn 로고 들어봐 어디 돌아면 돼도 mang 걔는 로고 아니네 mà từ YouTube thì thôi 유튜브 로고다 근데 남마 상관없어 cái rằng 이거 lấy điều gì cả tôi nghĩ đâu 제일 퀄리티 시험 넣는 어때 뭐 할로나 thật ra là pull up